ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯤ ꯄꯥꯝꯗꯕ ꯅꯨꯄꯥ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯨꯈꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯋꯥꯏ ꯇꯩꯔꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯕꯁꯤꯁꯨꯅꯦ, ꯁꯤꯔꯝꯗꯥꯏ ꯌꯧꯔꯕꯁꯤ ꯐꯥꯎꯕꯗ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯦ꯫ ꯁꯔꯠ ꯕꯥꯔꯇꯤꯟ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯨꯈꯤ ꯃꯆꯥ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔꯒ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯏꯊꯟꯇꯅ ꯍꯣꯠꯅꯕ ꯑꯁꯤꯗ ꯀꯅꯥꯅ ꯉꯝꯂꯨꯒꯅꯤ? ꯃꯁꯤꯗꯩꯁꯤꯗ ꯍꯜꯂꯛꯑꯒ ꯑꯗꯨ ꯇꯧꯔꯝꯗꯦ ꯑꯗꯥ ꯇꯧꯔꯝꯗꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯉꯥꯡꯂꯔꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯔꯠ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯂ ꯐꯥꯎꯕꯗ ꯉꯥꯡꯂꯝꯕ ꯑꯗꯨꯗ, ꯏꯃꯥ, ꯇꯣꯛꯑꯣꯕ ꯀꯩꯗꯧꯒꯦ? ꯊꯪꯅꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯇꯥꯔꯝꯕ ꯇꯥꯔꯦ꯫ ꯑꯣ, ꯇꯥꯁꯅꯨ, ꯇꯥꯅꯅꯕꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ, ꯂꯣꯏꯅ ꯇꯥꯁꯅꯨ꯫ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯅꯗꯤ ꯅꯣꯏ ꯋꯥꯏꯅꯦ, ꯄꯥꯈꯠꯂꯤꯅꯦ ꯍꯥ, ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯏꯀꯥꯏꯌꯦꯕ? ꯏꯀꯥꯏꯕ ꯋꯥ ꯅꯠꯇꯤꯌꯦ, ꯏꯃꯥ ꯋꯥꯅꯤ ꯍꯥꯏꯕ꯫ ꯋꯥꯗꯣ ꯉꯥꯡꯉꯅꯨ ꯍꯥꯏꯕ, ꯄꯣꯊꯥꯔꯒ ꯅꯤꯡꯊꯤꯅ ꯂꯩꯌꯨ꯫ ꯃꯨꯈꯤ ꯄꯥꯏꯔꯝꯕ ꯅꯨꯔꯥ ꯑꯗꯨ ꯄꯣꯞ ꯊꯥꯗꯩ ꯑꯗꯨꯒ, ꯍꯣꯏ ꯍꯣꯏ, ꯑꯩ ꯄꯣꯊꯥꯔꯒꯦ꯫ ꯁꯦ, ꯅꯨꯔꯥꯁꯦ ꯄꯥꯏꯌꯨ, ꯁꯨꯃꯥꯡꯁꯦ ꯑꯝꯇ ꯇꯩꯊꯣꯛꯎ, ꯏꯃꯥ ꯄꯣꯊꯥꯔꯒꯦ꯫ ꯁꯔꯠ ꯅꯨꯔꯥ ꯑꯗꯨ ꯄꯤꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ, ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯅꯨꯄꯥꯅꯕꯨ? ꯑꯗꯨꯅꯤ, ꯅꯨꯄꯥꯅ ꯋꯥꯏ ꯇꯩꯕ ꯌꯥꯗꯦ, ꯆꯥꯛꯊꯣꯡꯕ ꯌꯥꯗꯦ, ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯗꯦ, ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ, ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯗꯅ ꯑꯩꯗꯤ ꯀꯔꯝꯅꯅꯣ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯦ? ꯁꯤꯗꯤ ꯅꯨꯄꯤꯒꯤ ꯃꯊꯧꯅꯤ, ꯃꯤꯁꯨ ꯂꯣꯏꯅ ꯇꯧꯅꯩ꯫ ꯅꯪꯅ ꯎꯔꯤꯕꯁꯤ ꯃꯤꯅ ꯇꯧꯅꯕ ꯑꯗꯨ ꯈꯛꯇꯔꯣ? ꯍꯥ, ꯌꯦꯡꯉꯨ, ꯅꯪꯒꯤꯅ ꯁꯨꯡ ꯅꯃꯥꯟꯅꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ? ꯃꯈꯣꯏꯅ ꯃꯇꯨ ꯃꯆꯥ ꯊꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯎꯗꯦ ꯅꯠꯇ꯭ꯔꯥ? ꯑꯁ, ꯏꯃꯥꯏ ꯍꯧꯅꯕꯤꯁꯦ ꯇꯧꯔꯛꯑꯗꯧꯅꯤ꯫ ꯀꯔꯤꯅꯣ ꯍꯧꯅꯕꯤ ꯍꯥꯏꯕꯗꯤ? ꯍꯥ, ꯀꯔꯤꯅꯣꯕ ꯍꯧꯅꯕꯤ ꯍꯥꯏꯔꯤꯕꯁꯦ? ꯍꯧꯖꯤꯛꯅꯦ, ꯅꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯔꯝ ꯀꯥꯟꯗ ꯊꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯅꯨꯄꯤ ꯊꯤꯕꯩ ꯋꯥꯗꯨꯃ ꯍꯧꯔꯛꯑꯅꯨ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯅꯠꯇꯦ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯀꯥꯟꯗꯅꯣ? ꯅꯆꯟꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯆꯥ ꯐꯥꯎꯕ ꯀꯌꯥꯝ ꯆꯥꯎꯔꯦ, ꯅꯪ ꯎꯗ꯭ꯔꯣ? ꯍꯣ ꯏꯃꯥ, ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ, ꯉꯟꯅ ꯃꯊꯣꯡ ꯆꯥꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜꯕꯨꯗꯤ ꯊꯦꯡꯅ ꯋꯥꯈꯜ ꯂꯩꯅ ꯏꯪꯅ ꯄꯥꯟꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯑꯃ꯫ ꯏꯆꯥꯗꯤ ꯌꯥꯝꯅ ꯈꯪꯉꯤ, ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯂꯩꯔꯦ꯫ ꯏꯃꯥ ꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯨꯕꯒꯤ ꯃꯍꯩꯅꯤ, ꯅꯠꯇ꯭ꯔꯣ? ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧꯏ, ꯏꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯍꯧꯔꯣ꯫ ꯁꯔꯠ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯈꯤ꯫ ꯃꯨꯈꯤ ꯁꯥꯎꯅ, ꯑꯩꯗꯅꯦ ꯁꯤꯈ꯭ꯔꯒ ꯐꯒꯗꯕꯅꯤ꯫ ꯏꯄꯥꯡꯒꯜ ꯏꯌꯨ ꯇꯦꯛꯂꯕ ꯀꯦꯝꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯧ ꯑꯅꯧꯕꯤ ꯑꯃꯅ ꯐꯥꯎꯕ ꯇꯧꯕ ꯋꯥꯔꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯇ ꯁꯤꯔꯒ ꯄꯣꯊꯥꯔꯅꯤ, ꯑꯩꯇ ꯁꯤꯖꯅꯤꯡꯉꯤ꯫ ꯃꯨꯈꯤ ꯉꯥꯡꯗꯨꯅ ꯊꯕꯛ ꯑꯗꯨꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯇꯧꯔꯛꯏ꯫ ꯁꯔꯠ ꯆꯍꯤ 90 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯦ, ꯃꯗꯨ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯗꯨꯅ ꯂꯩ꯫ ꯃꯈꯥꯗ ꯃꯆꯟ 2 ꯑꯃꯁꯨ ꯂꯩ, ꯃꯗꯨ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ꯫ ꯃꯨꯈꯤ ꯑꯃꯗꯤ ꯀꯨꯟꯖꯣ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ꯫ ꯀꯅꯥꯒꯨꯝꯕꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯐꯝꯗꯨꯅ ꯂꯩꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯈꯤ ꯉꯁꯤꯁꯨ ꯃꯧ ꯅꯍꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯄꯥꯡꯂꯤ, ꯄꯣꯊꯥꯗ꯭ꯔꯤ꯫ ꯁꯔꯠ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯇꯥꯗꯦ, ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯛꯏ꯫ ꯃꯨꯈꯤ ꯂꯦꯞꯇ꯭ꯔꯤ ꯉꯥꯡꯕ, ꯁꯤꯈ꯭ꯔꯒ ꯂꯣꯏꯅ ꯐꯔꯅꯤ, ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯒꯤꯅ ꯃꯆꯥ ꯃꯁꯨꯁꯤꯡꯒ ꯃꯥꯡꯒꯣꯟꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯑꯩꯅ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯁꯤꯗ ꯋꯥꯏ ꯇꯩꯔꯤ꯫ ꯁꯔꯠ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ ꯇꯥꯏ꯫ ꯂꯥꯏꯔꯤꯛꯁꯦ ꯉꯥꯏꯍꯥꯛꯇ ꯄꯥꯒꯦ ꯇꯧꯕꯅꯤ, ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯔꯝ ꯍꯥꯏꯅꯒꯅꯤ? ꯁꯔꯠ ꯉꯥꯡꯉꯤꯕꯗꯨ ꯅꯥꯊꯩꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯡꯅꯥꯎꯗ ꯂꯤꯁꯤꯜꯂꯛꯏ, ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯉꯤꯁꯤꯕꯨ ꯑꯩꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯈ꯭ꯔꯒꯦ? ꯃꯈꯨꯠꯇ ꯀꯂꯝ ꯑꯃ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯣꯛ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯄꯣꯛꯈꯤꯕ ꯑꯗꯨ ꯈꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯍꯤ 38ꯒ ꯊꯥ 9 ꯁꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯔꯠ ꯅꯣꯛꯐꯦꯠ ꯇꯧꯅ, ꯐꯅꯗꯤ ꯌꯥꯝꯂꯕꯖꯥꯠꯅꯤ,
ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯏꯃꯨꯡꯁꯦ ꯖ꯭ꯋꯥꯔ ꯍꯥꯔꯤꯕꯁꯦ꯫ ꯍꯣꯏꯗ ꯑꯅꯤ ꯊꯤꯕꯗ ꯀꯩꯁꯨ ꯌꯥꯝꯂꯨꯕ ꯅꯠꯇꯦ, ꯌꯥꯝ ꯌꯥꯔꯤꯗ ꯂꯩꯈꯤꯕꯗꯤ꯫ ꯃꯨꯈꯤ ꯏꯁꯧ ꯂꯥꯡꯂꯒ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯁꯔꯠ ꯆꯥꯛ ꯆꯥꯅꯅꯕ ꯆꯪꯂꯛꯏ꯫ ꯃꯨꯈꯤ ꯑꯅꯤ ꯑꯗꯨꯗ ꯂꯣꯏꯔꯦ ꯆꯥꯔꯔꯣ, ꯅꯅꯥꯏꯅꯅꯦ ꯄꯨꯈꯝ ꯑꯃꯃꯝ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯤ, ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯊꯤꯕꯤꯔꯅꯨ, ꯀꯩꯊꯦꯜ ꯅꯪꯅꯅꯕ ꯈꯨꯊꯣꯡ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯦ ꯏꯃꯥꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ, ꯁꯤꯅ ꯏꯆꯥꯒꯤ ꯉꯥꯔꯧꯅꯤ, ꯉꯥꯔꯧꯁꯤꯕꯨ ꯋꯥꯠꯃꯟꯕ꯭ꯔꯣ, ꯍꯥꯞꯆꯔꯛꯈꯣ ꯍꯥꯏꯕ꯭ꯔꯣ? ꯁꯔꯠ ꯃꯃꯥꯒꯤ ꯈꯣꯟꯗꯥꯗꯨꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯀꯨꯟꯖꯣꯅ ꯌꯥꯔꯦ ꯂꯦꯞꯄꯣ, ꯆꯥꯛꯁꯦ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤꯗ ꯆꯥꯁꯤ꯫ ꯃꯨꯈꯤ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯑꯩꯒꯤꯁꯤꯕꯨ ꯃꯌꯥꯝꯒꯤ ꯁꯥꯟꯇꯤ ꯀꯥꯏꯍꯜꯂꯕ ꯑꯣꯏꯔꯦ, ꯅꯅꯥꯏꯅꯦ ꯋꯥ ꯀꯧꯕꯒ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏꯗ꯫ ꯃꯨꯈꯤ ꯌꯥꯔꯦ ꯀꯩꯗꯧꯒꯦ? ꯀꯨꯟꯖꯣ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯔꯣ, ꯃꯥꯒꯤꯁꯨ ꯃꯥꯏ ꯊꯣꯛꯄ ꯃꯔꯥꯏ ꯉꯥꯡꯖꯅꯤ, ꯏꯆꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧ꯫ ꯁꯔꯠ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯆꯥꯏ, ꯈꯔ ꯆꯥꯔꯒ ꯑꯣꯛꯄ꯭ꯔꯥ ꯑꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯟꯖꯣ ꯃꯆꯥꯗ ꯑꯣꯛꯑꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯧ ꯄꯥꯕ꯫ ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯥꯛ ꯉꯥꯏꯍꯥꯛꯇꯪ ꯆꯥꯕꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡ, ꯑꯉꯥꯡꯁꯦ ꯆꯥꯛ ꯃꯕꯨꯛ ꯊꯜꯂꯝꯗꯕ ꯇꯥꯔꯦ꯫ ꯑꯉꯥꯡꯅꯤ, ꯆꯍꯤ 90 ꯁꯨꯔꯕ ꯑꯉꯥꯡ, ꯃꯈꯣꯏ ꯃꯄꯥꯅ ꯊꯣꯏꯅꯕꯨ ꯍꯟꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯑꯋꯣꯏꯒꯤꯔꯅꯦ, ꯃꯥꯕꯨ ꯆꯍꯤ 90 ꯁꯨꯔꯕ꯭ꯔꯅꯦ? ꯑꯣ ꯈꯪꯗꯦ, ꯃꯄꯥꯁꯨ ꯄꯥꯗꯨꯅ ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯈ꯭ꯋꯥꯏ ꯑꯍꯟꯅꯤ, ꯃꯈꯥꯗꯅꯦ ꯃꯈꯣꯏ ꯑꯅꯤꯅꯤ ꯂꯩꯔꯤꯕ꯫ ꯏꯁ 90 ꯁꯨꯔꯕꯗꯤ ꯌꯥꯝꯃꯤꯅꯦꯍꯦ꯫ ꯌꯥꯝꯗ꯭ꯔꯤ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯅꯨꯄꯤꯒ ꯀꯣꯏ ꯂꯥꯛꯇ꯭ꯔꯅꯦ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ, ꯑꯁꯥꯗꯥꯎ ꯃꯅꯝ ꯅꯝꯕ ꯃꯉꯣꯟꯗꯕꯣ? ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ? ꯅꯣꯡꯃꯇ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯆꯠꯂꯨꯕ ꯌꯥꯎꯔꯨꯕꯁꯨ ꯂꯩꯇꯦ, ꯂꯥꯏꯔꯤꯛ ꯃꯈꯣꯡꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯗꯨꯅꯗꯤ ꯌꯥꯔꯣꯏ, ꯅꯪꯁꯨ ꯀꯔꯤꯅꯣꯃꯗꯤ ꯈꯜꯂꯨꯗꯅ꯫ ꯑꯣ ꯑꯩꯉꯣꯟꯗ ꯈꯛꯇ ꯏꯟꯁꯤꯟꯕꯤꯔꯛꯀꯅꯨ, ꯅꯪꯁꯨ ꯃꯄꯥꯅꯤ ꯈꯔ ꯍꯥꯏꯌꯨ꯫ ꯃꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯃꯁꯥꯅ ꯚꯥꯞ ꯇꯥꯕꯗꯤ ꯌꯥꯔꯕꯅꯤ꯫ ꯀꯨꯟꯖꯣ ꯃꯥꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯗꯨꯅ ꯍꯧꯒꯠꯈꯤ꯫ ꯃꯨꯈꯤ ꯆꯥꯛ ꯇꯣꯛꯑꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯂꯩꯇꯦ꯫ ꯑꯍꯜꯒ ꯑꯣꯏꯔꯛꯄꯒ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯃꯣꯏꯗꯤ ꯆꯥꯛ ꯇꯣꯛꯑꯦ ꯍꯥꯏꯗꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ, ꯑꯩꯗꯤ ꯌꯥꯔꯤꯕ꯭ꯔꯥ ꯁꯤ ꯌꯦꯡꯉꯨ꯫ ꯃꯨꯈꯤ ꯂꯨꯈꯥꯛ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯕ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯄꯨꯊꯗꯨꯅ ꯇꯨꯔꯦꯜ ꯀꯨꯝꯂꯛꯏ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯨꯈꯤ ꯑꯃꯨꯕ ꯆꯐꯨ ꯑꯗꯨ ꯅꯨꯡꯖꯦꯡ ꯍꯥꯞꯇꯨꯅ ꯂꯪꯅꯅꯕ ꯇꯛꯄ ꯍꯣꯠꯅꯔꯤ꯫ ꯑꯆꯧꯕꯤ ꯃꯥꯁꯨ ꯀꯣꯟ ꯃꯌꯥꯝ ꯑꯃꯒ ꯀꯨꯝꯂꯛꯏ꯫ ꯑꯆꯧꯕꯤ ꯃꯨꯈꯤꯗ ꯏꯁ ꯑꯣꯟꯊꯣꯛꯅ ꯊꯕꯛ ꯐꯈ꯭ꯔꯦꯗꯀꯣ ꯏꯅꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ꯫ ꯑꯣ ꯁꯤꯅꯤ ꯏꯕꯦꯝꯃ ꯄꯥꯞ ꯍꯥꯏꯕꯗꯣ, ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯀꯔꯃ ꯇꯧꯔꯨꯕꯅꯅꯣ ꯈꯪꯗꯦ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯦ꯫ ꯏꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯇꯧꯔꯤꯕꯁꯤꯅꯤꯗꯅ, ꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯀꯥꯟ ꯑꯁꯤꯗ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ, ꯃꯤꯅꯥꯏ ꯑꯣꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯣꯏꯅꯦ ꯏꯅꯦ, ꯑꯗꯨꯕꯨ ꯁꯔꯠꯇꯨꯕꯨ ꯅꯨꯄꯤꯒ ꯊꯤꯔꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯑꯣ ꯈꯪꯗꯦ ꯏꯕꯦꯝꯃ, ꯃꯥꯇ ꯉꯥꯡꯅꯕꯗꯅꯦ ꯉꯥꯡꯉꯦꯗꯅ ꯈꯨꯝꯗꯦ, ꯂꯥꯏꯔꯤꯛ ꯃꯈꯣꯡꯗꯨꯗ ꯑꯗꯨꯝ ꯂꯩ, ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯃꯉꯣꯟꯗ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯔꯤꯕ ꯑꯗꯨꯕꯣ? ꯑꯣ ꯈꯪꯗꯦ, ꯀꯔꯤꯕꯨ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ, ꯀꯨꯞꯈ꯭ꯔꯕ ꯆꯩꯇꯦꯛ ꯆꯩꯔꯥꯡ ꯃꯥꯟꯕ ꯑꯗꯣ ꯄꯥꯈꯤꯕꯁꯤꯅ꯫ ꯅꯨꯄꯤꯁꯨ ꯀꯣꯏꯗꯦ ꯍꯥꯏꯔꯕꯅꯤꯅ ꯏꯅꯦ ꯈꯣꯏꯅ ꯑꯃ ꯊꯤꯕꯤꯔꯣꯗꯅ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯩꯅ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ? ꯐꯪꯂꯦ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯔꯛꯂꯔꯣꯏ ꯏꯕꯦꯝꯃ꯫ ꯀꯩꯗꯧ ꯌꯥꯗꯅꯤꯒꯦ, ꯁꯔꯠꯄꯨ ꯀꯔꯤꯗ ꯐꯠꯇ꯭ꯔꯒꯦ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯨ ꯉꯥꯎꯕ ꯑꯃꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯉꯣꯟꯗ ꯂꯩꯕꯅ ꯌꯥꯝꯅ ꯐꯩ꯫ ꯏꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯤꯕ, ꯃꯤꯀꯧ ꯂꯥꯀꯧꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯐꯩ, ꯃꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ, ꯀꯩꯗꯧ ꯌꯥꯔꯣꯏ? ꯁꯔꯠ ꯑꯆꯧꯕꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛꯅꯤ, ꯃꯉꯣꯟꯗ ꯀꯔꯤꯃꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦ꯫ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯑꯁꯤꯅꯤ꯫ ꯃꯨꯈꯤ ꯃꯥꯁꯨ ꯑꯆꯧꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯔꯛꯏ꯫ ꯃꯨꯈꯤ ꯈꯪꯅꯤꯡꯅ ꯑꯗꯨꯕꯨ ꯅꯣꯏꯕꯨ ꯑꯐꯕ ꯅꯨꯄꯤꯒ ꯂꯩ ꯂꯥꯛꯄ꯭ꯔꯥ ꯏꯃꯤ? ꯀꯩꯗꯧ ꯂꯩꯇꯅꯤꯒꯦ, ꯃꯅꯤꯄꯨꯔ ꯑꯁꯨꯛ ꯆꯥꯎꯔꯤꯕꯅꯤ ꯏꯅꯦ ꯈꯣꯏꯅ ꯊꯤꯗꯕꯒꯤ ꯋꯥꯅꯤ,
ꯍꯥꯏꯕꯨ ꯍꯥꯏꯔꯨꯔꯕꯗꯤ ꯄꯤꯖꯔꯒꯦ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯂꯣꯏꯅ ꯁꯤꯡꯅꯔꯕꯅꯤ. ꯑꯐꯕ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯂꯣꯏꯅ ꯈꯟꯅꯔꯕꯅꯤ. ꯊꯥꯏꯅꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯑꯃꯠꯇ ꯅꯠꯅꯗ꯭ꯔꯤ. ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯁꯤꯗꯅꯤ. ꯀꯣꯏꯅꯔꯝꯂꯕꯁꯨ ꯐꯠ ꯐꯠꯅꯤ ꯇꯣꯛꯅꯈꯤꯗꯣꯏꯕ. ꯑꯗꯨꯒꯅꯦ ꯑꯐꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯗꯨꯒꯨꯝꯕꯗꯨꯅꯅꯦ ꯇꯥꯞ. ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯠꯁꯦ ꯏꯂꯥꯏ ꯃꯅꯥꯏ. ꯅꯣꯏꯕꯨ ꯎꯔꯤꯗꯨꯉꯥꯏ. ꯂꯩꯀꯥꯏ ꯑꯁꯤꯗꯕꯨ ꯏꯆꯥ ꯏꯃꯧ ꯑꯣꯏꯕ ꯌꯥꯕ ꯀꯅꯥ ꯌꯥꯎꯒꯦ ꯍꯥꯏꯅ? ꯑꯇꯧꯕ ꯈꯔꯅ ꯇꯧꯕꯒꯤ ꯋꯥꯅꯤꯅꯦ ꯏꯅꯦ, ꯑꯐꯕꯁꯨ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕ. ꯑꯗꯨꯗꯒꯤ ꯀꯛ ꯀꯛ ꯂꯥꯎꯕ ꯑꯃ ꯈꯟꯗꯨꯅ ꯂꯧꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯆꯧꯕꯤ, ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯈꯣꯏꯅ ꯈꯪꯕꯒ ꯂꯩꯕ꯭ꯔꯥ ꯏꯃꯤ? ꯂꯩꯌꯦ. ꯏꯄꯥꯝꯂꯣꯝꯗꯅꯦ ꯏꯆꯟ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ. ꯇꯧꯕꯇꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯈꯔ ꯋꯥꯏ. ꯀꯩꯝꯇ ꯀꯥꯏꯗꯦ. ꯃꯤ ꯐꯔꯒ ꯂꯣꯏꯔꯦ. ꯃꯌꯨꯝ ꯁꯦꯜ ꯄꯥꯏꯔꯒ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ? ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯁꯛ ꯃꯇꯧꯈꯔ ꯌꯦꯡꯕ ꯌꯥꯕ, ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯒꯗꯕ, ꯃꯁꯤꯕꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ. ꯑꯗꯨꯗꯤ ꯏꯅꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯞ ꯆꯥꯔꯦ. ꯏꯆꯟ ꯅꯨꯄꯤ ꯏꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯤꯕ, ꯃꯔꯝ ꯀꯥꯁꯤꯅ ꯃꯣꯛꯏꯕ, ꯑꯃꯨꯛꯇꯣꯏꯕꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯔꯛꯄꯒꯤ ꯍꯧꯅꯕꯤ, ꯋꯥꯈꯜꯅ ꯃꯔꯣꯜ ꯑꯃ ꯇꯥꯔꯤꯕ. ꯑꯆꯧꯕꯤ, ꯃꯗꯨꯅ ꯐꯔꯅꯤ. ꯅꯈꯣꯏꯅ ꯍꯥꯏꯕ ꯅꯨꯄꯤꯕꯨ ꯀꯔꯤꯗ ꯐꯔꯝꯃꯣꯏ. ꯃꯗꯨ ꯇꯧꯔꯁꯤ. ꯅꯪꯅꯅꯦ ꯐꯅꯅꯕ ꯁꯤꯜꯂꯛꯎ. ꯑꯁꯪꯕ ꯀꯥꯟ ꯑꯃꯗ ꯆꯠꯂꯨꯁꯤ. ꯌꯥꯏꯌꯦ ꯏꯅꯦ. ꯇꯧꯕꯇꯕꯨꯅꯦ ꯑꯩ ꯍꯥꯟꯅ ꯄꯥꯎ ꯂꯧꯈꯤꯒꯦ. ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ. ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤꯅꯦ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯣꯏꯔꯔꯣꯏ. ꯇꯧꯔꯁꯤ. ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯋꯥ ꯇꯨꯞꯊꯣꯛꯅꯩ. ꯃꯆꯥꯒꯤ ꯋꯥꯔꯤ ꯀꯔꯤꯃꯇ ꯇꯥꯗꯦ. ꯃꯨꯈꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯆꯤꯟ ꯑꯗꯨ ꯂꯦꯞꯅꯤꯡꯗꯕꯤꯗꯣ ꯍꯧꯔꯛꯏ. ꯅꯨꯡꯉꯥꯏꯔꯦ. ꯅꯨꯡꯁꯥ ꯃꯔꯛꯁꯤꯗꯅꯦ ꯀꯣꯟꯌꯥꯝ ꯑꯃ ꯐꯦꯡꯉꯨꯔꯤꯕꯅꯤ. ꯁꯔꯠ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ. ꯍꯣꯏꯃꯥꯏ ꯍꯩꯔꯝꯗ ꯊꯣꯡꯒꯥꯟ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯁꯔꯠ ꯃꯥꯁꯨ ꯈꯪꯏ ꯃꯥꯅ ꯂꯥꯡꯂꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯝ. ꯑꯗꯨꯕꯨ ꯃꯥ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗꯦ. ꯅꯣꯡꯃꯇꯁꯨ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ. ꯁꯔꯠ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯏꯕꯣꯇꯣꯝꯕꯤ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯁꯔꯠ ꯉꯥꯅꯨ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ, ꯐꯅ ꯆꯥꯎꯔꯦꯅꯦ. ꯍꯟꯗꯛꯇꯤ ꯁꯦꯟꯐꯝ ꯑꯃ ꯈꯪꯉꯅꯤ. ꯑꯩꯁꯨ ꯂꯣꯏꯔꯁꯤꯔ ꯈꯪꯗꯦ. ꯏꯕꯨꯡꯉꯣ, ꯉꯥꯅꯨ ꯂꯣꯏꯕꯅ ꯀꯥꯟꯅꯔꯣꯏ. ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯁꯤ. ꯅꯆꯥꯗꯣ ꯍꯌꯦꯡ ꯏꯆꯥꯅꯅꯦ ꯃꯅꯥ ꯂꯩꯔꯒ ꯈꯨꯄꯥꯛꯅ ꯊꯥꯕ ꯇꯥꯔꯦꯅꯦ. ꯁꯔꯠ ꯅꯣꯛꯇꯨꯅ, ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯑꯀꯣꯟ ꯑꯍꯟꯒꯤ ꯋꯥꯅꯤꯗꯅ. ꯑꯣ, ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯏꯆꯥ ꯅꯨꯄꯥꯅ ꯁꯥꯇꯤꯟ ꯄꯥꯏꯕꯒꯤ ꯐꯤꯕꯝꯅꯤꯅꯦ. ꯑꯗꯨꯁꯨ ꯇꯥꯟ ꯆꯥꯔꯗꯤ ꯌꯥꯔꯤ ꯄꯣꯠꯅꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯊꯤꯅꯅꯕ ꯇꯧꯁꯤꯅꯤ ꯅꯪꯕꯣ. ꯆꯍꯤꯗꯣ ꯑꯩꯉꯣꯟꯗꯩꯁꯨ ꯈꯔ ꯍꯟꯒꯨꯝ ꯇꯧꯈꯤꯕꯗꯥꯏꯅꯦ. ꯑꯩ ꯐꯥꯎꯕ ꯆꯍꯤ 40ꯒꯤ ꯂꯥꯟꯉꯝ ꯅꯛꯁꯤꯜꯂꯛꯂꯦ. ꯑꯁ, ꯅꯪꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯕ? ꯃꯥꯏꯀꯩ 4 ꯁꯨꯟꯗꯥꯏ ꯅꯤꯄꯥꯟꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏ. ꯌꯨꯝꯗꯁꯨ ꯑꯌꯨꯛꯇꯒꯤ ꯂꯥꯛꯍꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯍꯧꯔꯤ. ꯇꯥꯕ ꯋꯥꯁꯤꯜꯂꯛꯇꯅ ꯁꯤꯗ ꯉꯥꯛꯇ ꯄꯣꯊꯥꯒꯦꯅ ꯂꯥꯛꯄꯅꯤ. ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ? ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ, ꯑꯗꯨꯗꯤ ꯅꯁꯥꯅ ꯁꯤꯟꯖꯕꯅꯤ. ꯍꯣꯏ ꯌꯥꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯐꯝ ꯈꯪꯗꯦ. ꯉꯥꯡꯈꯤꯕꯁꯤꯅ. ꯅꯣꯏꯅꯗꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯤꯕ. ꯅꯨꯄꯤ ꯂꯩꯕꯁꯨ ꯅꯠꯇꯦ. ꯂꯩꯅꯕꯗꯤ ꯅꯪꯅ ꯇꯧꯗꯦ. ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯃꯈꯣꯡꯗꯨꯗ ꯂꯥꯏꯔꯤꯛ ꯃꯅꯝ ꯅꯝꯃꯤ ꯏꯕꯨꯡꯉꯣ. ꯃꯁꯤꯒꯤꯁꯨ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃꯅꯤꯅꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯥꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ. ꯏꯕꯣꯇꯣꯝꯕꯤ, ꯑꯁꯦꯡꯕꯅꯤ. ꯑꯣ, ꯑꯗꯨꯅꯅꯦ ꯅꯃꯥꯗꯣ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯕ ꯇꯥꯕ. ꯐꯅꯕꯨ ꯀꯜꯂꯤꯅꯦ. ꯑꯩꯈꯣꯏ 2-3 ꯆꯪꯗꯅ ꯍꯣꯠꯅꯕꯁꯤ ꯐꯥꯎꯕꯗ ꯈꯨ ꯀꯥꯝꯃꯤ. ꯏꯪꯈꯣꯜ ꯂꯝꯄꯥꯛ ꯑꯃꯁꯨ ꯀꯣꯏꯕ. ꯏꯕꯣ, ꯅꯪ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯍꯦ. ꯋꯥꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯏꯃꯥꯁꯨ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯣ, ꯈꯪꯕꯗꯨꯅ ꯀꯥꯟꯅꯔꯣꯏꯌꯦ. ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯦ. ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯊꯤꯅꯤꯡꯉꯦ ꯍꯥꯏꯗꯅ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣꯕ ꯑꯩꯅ ꯊꯤꯔꯨꯗꯣꯏꯁꯦ? ꯑꯉꯥꯡꯅꯤꯅ ꯂꯝꯕꯤ ꯆꯠꯄ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯨꯄꯤ ꯀꯣꯏꯍꯧꯕꯁꯨ ꯅꯠꯇꯦ. ꯑꯗꯣ ꯅꯪꯅ ꯊꯤꯕꯨ ꯊꯤꯅꯤꯡꯕ꯭ꯔꯥ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯅꯦ. ꯏꯃꯥꯒꯤ ꯈꯜꯂꯒ ꯊꯤꯗꯕ ꯌꯥꯗꯕꯅꯤ. ꯑꯣ, ꯑꯗꯨꯗ ꯍꯥꯏꯌꯨꯅꯦ. ꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯆꯠꯂꯣ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯅꯥꯟꯅ ꯂꯥꯛꯑꯣ. ꯉꯁꯤ ꯁꯣꯏꯗꯅ ꯅꯨꯄꯤ ꯀꯣꯏꯔꯗꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯨꯃꯟꯗ꯭ꯔꯣ ꯅꯪꯁꯨ? ꯀꯩꯅꯣ ꯊꯨꯕ ꯍꯥꯏꯕꯕꯣ? ꯇꯞꯃꯜꯂꯕꯅꯤ ꯁꯤ ꯐꯥꯎꯕꯗ. ꯆꯠꯂꯣ, ꯅꯀꯣꯏ ꯅꯔꯥꯡꯒꯗꯣ ꯀꯧꯖꯨ ꯆꯠꯂꯣ.
ꯁꯔꯠ ꯏꯕꯣꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯛꯏ꯫ ꯁꯔꯠ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯃꯤ, ꯃꯊꯟꯇ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯖꯗꯨꯅ꯫ ꯑꯩꯕꯨ ꯃꯪꯂꯥ ꯍꯥꯔꯅꯤ ꯍꯧꯖꯤꯛꯁꯦ꯫ ꯅꯨꯄꯤ ꯊꯤꯕ ꯆꯠꯇꯣꯏꯅꯤꯀꯣ? ꯅꯠꯇꯦ, ꯍꯣꯔꯦꯟ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯍꯩꯗꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯗ, ꯑꯩꯕꯨ ꯇꯣꯛꯑꯁꯤꯔꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯇꯣꯝꯕꯤ ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯕꯣꯇꯣꯝꯕꯤ ꯁꯔꯠ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ, ꯕꯥ, ꯑꯗꯨꯅꯤꯗꯅ, ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯆꯠꯄꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯀꯦꯂꯣꯏꯗꯧꯔꯤꯕꯅꯣ? ꯌꯦꯡꯉꯨ, ꯑꯁꯨꯛ ꯐꯖꯔꯕ ꯁꯛꯀꯥꯁꯦ ꯀꯥ ꯃꯅꯨꯡꯁꯤꯗ ꯍꯦꯛ ꯃꯥꯡꯍꯜꯂꯤ ꯋꯥꯅꯤ꯫ ꯁꯔꯠ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯕ ꯄꯥꯝꯗꯦ꯫ ꯏꯕꯣꯇꯣꯝꯕꯤꯗ ꯌꯦꯡꯂꯒ, ꯌꯥꯔꯦ ꯆꯠꯂꯁꯤ꯫ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯏꯕꯣꯇꯣꯝꯕꯤ ꯑꯃꯨꯛꯁꯨ, ꯍꯣꯔꯦꯟ ꯅꯨꯄꯤꯅ ꯄꯦꯇꯤꯗ ꯌꯥꯅꯔꯛꯄ ꯁꯣꯏꯗ꯭ꯔꯦꯍꯦ ꯉꯁꯤꯗꯤ꯫ ꯋꯥꯊꯤꯗꯣ ꯈꯤꯠ ꯉꯥꯡꯒꯅꯨꯕ꯫ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯊꯥꯏꯅ ꯑꯩꯅ ꯀꯣꯏꯔꯝꯕ ꯏꯕꯦꯝꯃ ꯅꯨꯡꯁꯤꯈꯣꯏꯒꯤ ꯈꯨꯜꯗꯣ ꯑꯗꯨꯗ꯫ ꯍꯦꯔꯥ ꯅꯪꯁꯨ ꯃꯊꯣꯡ ꯆꯥꯗꯕ, ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯀꯔꯤꯃꯇ ꯈꯪꯗꯕ꯭ꯔꯣ? ꯑꯦ, ꯀꯩꯗꯧ ꯏꯀꯥꯏꯗꯣꯔꯤꯒꯦ? ꯅꯪꯅ ꯂꯧꯕꯤꯗꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯄꯥꯟꯗ꯭ꯔꯤ꯫ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗꯕꯨ ꯆꯠꯄ ꯍꯧꯅꯗꯦ ꯏꯕꯣꯇꯣꯝꯕꯤ꯫ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯅꯤꯕ꯫ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯊꯦꯡꯅꯔꯒ? ꯆꯥ ꯑꯃ ꯀꯔꯤ ꯑꯃ ꯊꯛꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯁ, ꯑꯩ ꯉꯝꯃꯣꯏ꯫ ꯃꯥꯅ ꯅꯣꯡꯃ ꯅꯪꯕꯨ ꯀꯧꯔꯒ ꯊꯤꯅ ꯉꯥꯡꯂꯛꯄꯗꯣ ꯑꯩ ꯐꯥꯎꯕ ꯏꯀꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯥꯁꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯝꯃꯅꯤ꯫ ꯏꯕꯣꯇꯣꯝꯕꯤ, ꯆꯠꯇꯕꯅ ꯐꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯑꯃ ꯆꯠꯁꯦꯕ꯫ ꯅꯨꯄꯥ ꯂꯥꯏꯃ ꯊꯣꯛꯇꯦꯗ ꯅꯪꯁꯦ꯫ ꯅꯍꯥꯟꯋꯥꯏ ꯃꯥꯕꯨ ꯂꯨꯝꯕ ꯆꯠꯄ ꯀꯥꯟꯗ ꯃꯥꯕꯨ ꯀꯧꯊꯣꯛꯍꯟꯈꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯂꯝꯄꯥꯛꯇ ꯃꯁꯛ ꯐꯖ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯍꯧꯔꯒ ꯂꯩꯍꯧꯕ ꯃꯌꯥꯝꯗꯣ ꯂꯩꯁꯥꯕꯤ ꯂꯣꯏ ꯐꯥꯔꯝꯃꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃ ꯈꯟꯁꯦꯅ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯁ, ꯍꯦꯔꯥ ꯏꯕꯣꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁ, ꯂꯥꯛꯇ ꯂꯥꯛꯁꯤ, ꯑꯩ ꯊꯣꯛꯄ ꯇꯧꯒꯦ꯫ ꯏꯕꯣꯇꯣꯝꯕꯤ ꯁꯔꯠꯄꯨ ꯅꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯏꯕꯣꯇꯣꯝꯕꯤ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯕꯦꯝꯅꯨꯡꯁꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯇꯤꯟꯅꯗꯕꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯍꯧꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯝꯅꯨꯡꯁꯤꯅ ꯏꯕꯣꯇꯣꯝꯕꯤꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯈꯤ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯔꯠ ꯐꯥꯎꯕ ꯉꯥꯡꯈꯤ, ꯋꯥꯔꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯆꯠꯈꯤꯗ꯭ꯔꯕꯅꯤ, ꯆꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗ ꯏꯕꯣꯇꯣꯝꯕꯤꯅ ꯄꯨꯔꯛꯇꯨꯅ ꯂꯦꯞꯂꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯑꯃꯗꯤ ꯁꯔꯠ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯍꯣꯡꯂꯝꯃꯤ꯫ ꯑꯅꯤꯃꯛ ꯌꯦꯡꯂꯨ ꯎꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯊꯃꯣꯏꯗ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯅꯤꯃꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤ, ꯂꯥꯡꯇꯛꯅꯩ꯫ ꯈꯨꯟꯒꯤ ꯆꯤꯗꯥꯏ ꯑꯗꯨꯗ ꯀꯤꯟꯊꯔꯒꯗꯕ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯂꯩꯔꯤ, ꯃꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯦꯜꯂꯤ꯫ ꯃꯗꯨ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯍꯥꯟꯅꯒꯤ ꯇꯦꯛꯊꯒꯗꯧꯔꯕ ꯁꯪ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯝꯕ ꯃꯗꯨ ꯈꯛꯇꯅꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯁꯔꯠꯇ, ꯃꯐꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤ꯫ ꯂꯥꯛꯑꯣ, ꯑꯕꯣꯛꯀꯤ ꯄꯣꯛꯐꯝꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯦ꯫ ꯑꯅꯤꯗꯨ ꯑꯕꯣꯛꯀꯤ ꯄꯣꯛꯐꯝ ꯇꯝꯅ ꯆꯪꯉꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯑꯍꯜ ꯑꯗꯨꯗ, ꯏꯕꯣꯛꯇꯤ ꯌꯥꯝ ꯀꯜꯂꯝꯃꯤꯗ꯫ ꯀꯜꯂꯤ, ꯀꯜꯂꯤ, ꯑꯕꯣꯛ ꯀꯜꯂꯤ꯫ ꯀꯟꯈꯤꯒꯗꯕꯅꯤ ꯑꯕꯣꯛ, ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯁꯤꯀꯣ꯫ ꯅꯠꯇꯦ, ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯎꯈꯤꯒꯨꯝꯁꯨ ꯇꯧꯔꯤꯅꯦ꯫ ꯏꯕꯣꯇꯣꯝꯕꯤ ꯅꯣꯛꯇꯨꯅ, ꯑꯕꯣꯛ, ꯊꯥꯏꯅ ꯁ꯭ꯋꯥꯏꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯅꯤꯡꯊꯦꯝꯀꯣꯟꯒꯤ ꯄꯥꯈꯪꯁꯤꯡꯗꯨꯅꯤ꯫ ꯑꯣ, ꯅꯤꯡꯁꯤꯡꯉꯦ, ꯅꯤꯡꯁꯤꯡꯉꯦ꯫ ꯑꯦ, ꯀꯨꯏꯔꯦꯗ ꯏꯁꯨꯈꯣꯏꯗꯤ ꯎꯈꯤꯗꯕ꯫ ꯀꯝꯗꯧꯔꯤꯒꯦ ꯅꯣꯏꯕꯣ? ꯑꯕꯣꯛ, ꯄꯥꯡꯅ ꯁꯥꯟꯅꯅꯕ ꯍꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯗꯨꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯣ ꯅꯈꯣꯏꯕꯨ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯕꯅꯣ? ꯊꯥꯏꯅꯒꯤ ꯑꯕꯣꯛꯀꯤ ꯆꯛꯋꯥ ꯌꯥꯎꯕ ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯁꯥꯅ ꯁꯦꯝꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯍꯣꯏ, ꯍꯣꯏ꯫ ꯑꯍꯜ ꯑꯗꯨꯅ ꯏꯕꯣꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯦꯝꯅꯨꯡꯁꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯈꯪꯏ꯫ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯑꯃꯕꯨ ꯈꯪꯅꯩ꯫ ꯍꯥꯏꯅꯈꯤꯕꯅꯤ ꯃꯇꯝ ꯑꯃꯗ ꯂꯥꯡꯖꯤꯡ ꯑꯃꯗꯤ ꯅꯤꯡꯊꯦꯝꯀꯣꯜ ꯐꯥꯎꯅꯕ ꯂꯝꯕꯤꯁꯤ ꯑꯅꯤꯁꯤꯒꯤ ꯈꯣꯡꯕꯝꯅ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯧꯕ ꯉꯝꯗꯦ ꯍꯥꯏꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯂꯥꯛꯄ ꯎꯕꯗ ꯏꯕꯣꯇꯣꯝꯕꯤ ꯁꯔꯠꯇ ꯇꯞꯅ, ꯇꯨ, ꯑꯥꯗ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯁꯦ, ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯍꯧꯔꯣ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ? ꯑꯁ, ꯈꯜꯂꯨꯅꯦ, ꯑꯩ ꯏꯕꯣꯇꯣꯝꯕꯤꯅꯤꯅꯦ, ꯏꯕꯣꯇꯣꯝꯕꯤ, ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ꯫ ꯁꯔꯠ ꯃꯥꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯐꯅ ꯑꯉꯥꯡ ꯑꯣꯏꯅ ꯎꯏ꯫ ꯁꯔꯠ ꯇꯟꯅ, ꯑꯁ, ꯇꯜꯂꯤꯗ, ꯑꯁꯤꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯄꯪ, ꯒꯙꯥ, ꯑꯉꯥꯡ ꯂꯧꯒꯗꯕꯅꯤꯅꯦ꯫
ꯅꯪ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯄꯥꯝꯃꯤꯔꯥ ꯍꯥꯏꯋꯥꯅꯤꯗ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯃ ꯊꯥꯗꯣꯛꯑꯣꯀꯣ꯫ ꯇꯨꯝꯃꯝꯗꯥꯏꯗ ꯄꯥꯟ ꯂꯧꯕꯁꯨꯅꯦ, ꯄꯥꯟꯒ ꯂꯣꯏ ꯀꯥꯗꯅ ꯀꯣꯊꯣꯛꯄꯤꯅꯕ ꯃꯤ ꯂꯩꯇꯗꯅ ꯆꯥꯗꯗꯅ ꯇꯣꯛꯀꯅꯤ꯫ ꯁꯔꯠꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯚꯥꯞ ꯑꯗꯨꯝ ꯇꯥꯏ꯫ ꯑꯗꯨꯏ ꯋꯥꯅꯗꯤ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯅꯤ꯫ ꯌꯥꯝꯅꯃꯛ ꯑꯍꯜ ꯑꯣꯏꯗ꯭ꯔꯕꯁꯨ ꯆꯍꯤ 23 24 ꯁꯤꯗꯤ ꯌꯥꯔꯤ ꯀꯩꯅꯣ꯫ ꯑꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯔꯁꯨ ꯐꯪꯉꯔꯣꯏꯀꯣ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯣꯛꯊꯣꯔꯛꯄꯒ ꯃꯌꯨꯝ ꯄꯥꯟꯗꯧꯒꯤ ꯍꯣꯠꯅꯔꯀꯥꯟꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯕꯣ ꯀꯤꯂꯤ ꯆꯅꯥ 5 ꯑꯃꯒ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯑꯁꯥꯕꯗꯣ 10ꯒꯤ ꯑꯃꯒ ꯁꯣꯏꯕꯨꯝ ꯀꯥꯡꯍꯧ 5 ꯑꯃꯒꯒꯤ ꯄꯤꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯥꯏꯖ ꯂꯩꯊꯣꯛꯂꯨꯕꯗ ꯁꯔꯠꯀ ꯏꯕꯣꯇꯣꯝꯕꯤꯒ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯁꯤꯕꯨ ꯊꯥꯏꯅ ꯏꯆꯦ ꯏꯕꯦꯝꯅꯨꯡꯁꯤ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯁꯤꯡꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯃꯥꯅꯦ, ꯑꯃ ꯃꯇꯥꯏꯗ ꯐꯝꯕꯁꯦ ꯑꯁꯤꯁꯤꯅꯤ꯫ ꯅꯨꯄꯥ ꯑꯃꯁꯤꯗꯤ ꯃꯁꯛꯇꯨꯝ ꯐꯖꯔꯝꯃꯤꯅꯦ꯫ ꯑꯗꯨꯅꯕꯨ ꯅꯨꯄꯥꯗꯤ ꯂꯤꯔ ꯂꯤꯔꯒ ꯐꯖꯩ ꯍꯥꯏꯅꯔꯤꯗꯨꯅꯤ꯫ ꯃꯌꯥꯝꯗꯣ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯅꯩ꯫ ꯁꯔꯠ ꯑꯃꯗꯤ ꯏꯕꯣꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯈꯣꯏꯅꯗꯤ ꯂꯥꯏꯖꯈꯣꯏꯕꯨꯁꯨ ꯃꯁꯛ ꯈꯪꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯁꯤꯗ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤꯔꯅꯦ? ꯑꯥꯗ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯉꯁꯤꯗꯤ꯫ ꯁꯦꯁꯦ, ꯁꯤꯗ ꯂꯩꯔꯁꯦ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯑꯅꯤꯗꯨꯕꯨ ꯍꯟꯍꯟꯗꯨꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯏꯟꯈꯠꯂꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤꯅꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯩꯃꯥ, ꯅꯣꯏꯕꯨ ꯃꯈꯣꯏ ꯈꯪꯗ꯭ꯔꯕ꯭ꯔꯅꯦ? ꯑꯍꯜ ꯑꯗꯨꯅ ꯍꯪꯂꯛꯄꯅꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯈꯪꯅꯤꯡꯅ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯃꯈꯣꯏꯕꯨ ꯑꯕꯣ? ꯏꯍꯦ, ꯏꯕꯦꯝ ꯅꯨꯡꯁꯤꯒꯤꯅꯦ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄ ꯂꯥꯏꯖ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯅꯤꯅꯦ꯫ ꯏꯕꯣꯇꯣꯝꯕꯤ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯥꯅ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯗ ꯄꯥꯎ ꯆꯦꯟꯗꯨꯅ ꯏꯕꯦꯝ ꯅꯨꯡꯁꯤꯕꯨ ꯀꯧꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯏꯕꯦꯝ ꯅꯨꯡꯁꯤꯅ ꯂꯥꯏꯖꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ꯫ ꯏꯕꯣꯇꯣꯝꯕꯤ ꯋꯥꯈꯜ ꯂꯥꯛꯇꯅ ꯉꯛꯅ ꯀꯔꯤ ꯑꯕꯣ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯂꯥꯏꯖꯅꯦꯕ? ꯃꯥꯅꯦ ꯃꯥꯅꯦ, ꯂꯥꯏꯖꯅꯤ꯫ ꯆꯥꯎꯔꯕꯅꯤ, ꯃꯁꯛꯀ ꯌꯥꯝ ꯐꯖꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯃꯣꯏꯗꯤ꯫ ꯆꯥꯎꯔꯦ ꯆꯥꯎꯔꯦ, ꯀꯔꯤꯕꯨ ꯆꯥꯕꯅꯣ ꯈꯪꯗꯦ꯫ ꯁꯕꯥꯟꯒꯁꯤꯅ ꯐꯖꯔꯤꯕ, ꯌꯦꯡꯉꯨ ꯌꯦꯡꯉꯨ꯫ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯂꯥꯛꯀꯅꯤ꯫ ꯐꯖꯩ, ꯌꯦꯡꯕ ꯅꯨꯡꯉꯥꯏ꯫ ꯑꯍꯨꯝꯗꯨꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯂꯥꯏꯖꯅ꯫ ꯅꯠꯇꯦ, ꯃꯣꯏꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯂꯥꯛꯏꯖꯥꯠꯅꯣ? ꯈꯪꯗꯦꯉꯣ, ꯏꯆꯦ ꯏꯕꯦꯝꯅꯨꯡꯁꯤ ꯃꯌꯨꯝ ꯄꯥꯟꯗꯦ ꯈꯪꯕꯁꯤꯗ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯏꯖꯥꯠꯂꯣ? ꯑꯦ, ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯥꯏꯗꯨ ꯀꯥꯏꯅꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ꯫ ꯑꯩꯗꯤ ꯑꯗꯨꯕꯨ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯅꯍꯥꯟꯋꯥꯏ ꯏꯆꯦꯗꯣ ꯌꯥꯝ ꯀꯞꯆꯈꯤꯕꯅꯤ ꯃꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ꯫ ꯑꯗꯨꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯁꯦ? ꯃꯥꯅꯤ, ꯏꯆꯦꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯁꯤꯡꯖꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯏꯕꯣꯇꯣꯝꯕꯤꯈꯣꯏꯒꯤ ꯋꯥꯔꯤꯅ ꯃꯄꯨꯡ ꯐꯥꯍꯟꯈ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ꯫ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯛꯑꯣꯏꯅ ꯍꯥꯏꯔꯨꯁꯤꯔꯥ? ꯌꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯏꯕꯦꯝ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯃꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯑꯕꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯅꯈꯣꯏꯕꯨ ꯂꯥꯛꯈꯤꯒꯗ꯭ꯔꯅꯦ? ꯏꯕꯣꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯂꯥꯛꯈꯤꯅꯤ ꯑꯕꯣ꯫ ꯁꯤꯗꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯣꯏꯅ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ꯫ ꯑꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯍꯜ ꯑꯗꯨꯗꯤ ꯏꯕꯣꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯏꯕꯣꯇꯣꯝꯕꯤꯅ ꯁꯔꯠꯇ ꯍꯧꯖꯤꯛꯀꯤꯗꯣ ꯇꯧꯔꯁꯤꯗꯅ꯫ ꯀꯔꯤ? ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ? ꯃꯁꯛꯁꯨ ꯊꯤ ꯐꯖ ꯂꯩꯔꯝꯃꯤ꯫ ꯐꯖꯗ꯭ꯔꯣ? ꯕꯨꯞ ꯕꯨꯞꯀ ꯂꯥꯎꯔꯗꯅ ꯆꯥꯕꯗꯒ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯑꯁ, ꯍꯦꯔꯥ ꯅꯪꯁꯨ ꯃꯊꯣꯡ ꯆꯥꯗꯕ, ꯏꯆꯥꯕꯨ ꯑꯣꯏꯕ ꯌꯥꯅꯤ꯫ ꯑꯦ, ꯅꯪ ꯁꯤꯗꯤꯕ, ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯨꯅ ꯍꯟꯅꯨꯈ꯭ꯔꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯃꯥꯜꯂꯦ? ꯑꯉꯥꯡ ꯑꯃ ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯀꯔꯤ ꯃꯥꯜꯂꯒꯦꯕ? ꯂꯝꯃꯣꯛꯅꯤ ꯃꯥꯅ ꯃꯥꯜꯂꯤꯕꯁꯦ꯫ ꯆꯨꯝꯅꯒꯤ ꯑꯣꯛꯀ ꯅꯠꯇꯦꯀꯣ, ꯂꯝꯃꯣꯛ꯫ ꯑꯗꯨꯅꯦ ꯍꯌꯦꯡ ꯇꯧꯗꯣꯏꯁꯦ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ꯫ ꯑꯁ, ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ, ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ꯫ ꯑꯩ ꯀꯌꯥ ꯍꯩꯅꯗꯧꯁꯨ ꯃꯥꯟꯗꯦ꯫ ꯏꯔꯥꯡ ꯑꯃ ꯏꯄꯨ ꯄꯨꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯀꯤꯔꯨꯞ ꯀꯤꯔꯨꯞꯀ ꯌꯦꯡꯉꯗꯅ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯃꯗꯨ ꯇꯧꯁꯤ꯫ ꯅꯪꯅ ꯃꯥ ꯑꯣꯏꯔꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯕꯦꯝ ꯅꯨꯡꯁꯤꯗꯣ ꯑꯩꯅ ꯎꯖꯕꯁꯨ ꯐꯪꯒꯅꯤ꯫ ꯃꯗꯨ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ꯫
ꯀꯔꯤ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯁꯔꯠꯅ ꯂꯥꯏꯖꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯗꯤ ꯊꯣꯛꯇꯦ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯏꯕꯦꯝꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩ꯫ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯍꯩꯃꯥ ꯂꯥꯏꯖꯥ ꯀꯩ ꯂꯩꯔꯦ ꯅꯣꯏ ꯃꯌꯥꯝꯅ ꯂꯥꯛꯏꯁꯤꯕꯣ? ꯅꯠꯇꯦ ꯊꯥꯕꯜ ꯆꯣꯡꯁꯦꯅ ꯍꯥꯏꯅꯕ꯭ꯔꯥꯕ? ꯑꯗꯣ ꯑꯃꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯅꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯑꯗꯨꯗꯤ ꯑꯩ ꯄꯤꯅꯤ꯫ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯌꯦ ꯏꯆꯦ, ꯏꯆꯦꯅ ꯌꯥꯝꯅ ꯉꯛꯀꯗꯕ ꯍꯥꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯗꯧꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯏꯅꯦ꯫ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯑꯁꯦꯡꯕꯅꯦ ꯏꯆꯦ, ꯏꯆꯦꯁꯨ ꯄꯥꯎꯗ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯣ ꯑꯗꯨꯕꯨꯅꯦ ꯀꯔꯤ ꯄꯥꯎꯅꯣꯕ? ꯊꯥꯏꯅ ꯏꯆꯦꯒ ꯀꯣꯏꯅꯔꯝꯕ ꯇꯥ ꯏꯕꯣꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯂꯥꯛꯑꯦ, ꯑꯕꯣꯛꯀꯤ ꯄꯣꯛꯐꯝꯗ ꯁꯤꯡꯖꯨ ꯆꯥꯍꯧꯏ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯥꯎꯔꯒꯦ ꯈꯟꯅ ꯀꯥꯎꯈ꯭ꯔꯕ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯂꯃꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗ ꯅꯧꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯆꯣꯡꯊꯣꯔꯛꯏ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯕ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯇꯥ ꯏꯕꯣꯇꯣꯝꯕꯤ ꯍꯥꯏꯕ꯫ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯍꯣꯏ ꯏꯆꯦ, ꯊꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤꯕꯗꯣ, ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯆꯦꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗ ꯏꯆꯦꯅ ꯆꯥꯛꯀ ꯆꯥꯈꯤꯗꯕꯗꯣ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯂꯥꯏꯖ, ꯅꯆꯦꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯨꯒꯥꯏꯔꯅꯨ꯫ ꯀꯥꯏꯗꯨꯅ ꯂꯩꯔꯕ ꯊꯃꯣꯏ ꯑꯁꯦ ꯀꯨꯏꯗ꯭ꯔꯤ ꯁꯝꯖꯤꯟꯈꯤꯕ꯫ ꯂꯦꯞ, ꯑꯩ ꯃꯥꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯗ, ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯃꯤꯊꯥꯏꯒ ꯌꯥꯝꯅ ꯂꯩꯕꯤꯈꯤꯕ, ꯂꯨꯅꯒ ꯌꯥꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯨꯝ ꯈꯪꯍꯧꯕꯗꯨꯗ ꯉꯁꯤ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯛꯄꯗꯨꯗ ꯏꯆꯦꯗ パウ ꯄꯤꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯍꯣꯏꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯏꯕꯣꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯦꯡꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯂꯩꯄꯨꯜꯒꯤꯗꯃꯛ ꯃꯉꯥꯟ ꯀꯌꯥ ꯑꯃ ꯃꯪꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯕꯣꯇꯣꯝꯕꯤ ꯅꯨꯄꯤ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯏꯕꯦꯝꯅꯨꯡꯁꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯏꯀꯥꯏ ꯏꯀꯤ ꯂꯥꯟꯗꯨꯅ ꯃꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯁꯤꯟꯊꯔꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯂꯥꯏꯖ, ꯅꯣꯏ ꯆꯦꯁꯦ ꯀꯞꯄ ꯃꯥꯜꯂꯤ꯫ ꯍꯣꯏꯅꯦ ꯀꯞꯄꯤ, ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯤ꯫ ꯃꯌꯥꯝꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯅꯨꯡꯁꯤ ꯐꯤꯁꯥꯀꯣꯜ ꯃꯊꯛ ꯑꯗꯨꯗ ꯁꯨꯠ ꯁꯨꯠ ꯀꯞꯂꯤ꯫ ꯀꯔꯤꯒꯤ ꯀꯞꯇꯅꯤꯡꯉꯥꯏ ꯂꯩ? ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯈꯤꯗꯕ, ꯅꯣꯡꯃꯇꯕꯨ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯊꯤꯅ ꯄꯣꯛꯂꯛꯄꯅ ꯊꯦꯡꯅꯈꯤꯗꯕꯅꯤ꯫ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯥꯏꯗ꯫ ꯑꯗꯨꯅꯤ, ꯑꯗꯣ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯈꯪꯍꯧꯗꯤꯌꯦ ꯏꯆꯦꯒ ꯀꯣꯏꯅꯕ꯫ ꯑꯩꯗꯤ ꯈꯪꯍꯧꯋꯦ, ꯑꯩꯈꯣꯏꯅ ꯂꯝꯄꯥꯛꯇꯒ ꯌꯥꯝ ꯁꯥꯟꯅꯔꯤꯀꯥꯟꯗ ꯂꯥꯛꯄꯗꯨꯅꯤ꯫ ꯀꯩꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯀꯧꯊꯣꯛꯇꯨꯅ ꯏꯆꯦꯕꯨ ꯀꯧꯍꯟꯕꯅꯤ꯫ ꯑꯣ, ꯑꯃꯅ ꯑꯃꯨꯛ ꯏꯆꯦꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ, ꯅꯨꯡꯁꯤꯒꯤ ꯃꯩꯁꯦ ꯀꯟꯗꯤ ꯀꯟꯕ ꯖꯥꯠꯅꯤꯍꯦ, ꯑꯩꯈꯣꯏꯁꯨꯅꯦ ꯃꯍꯥꯎ ꯑꯃꯨꯛꯇꯪ ꯇꯪꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯅꯨꯡꯁꯤ ꯃꯩꯅꯒ ꯆꯥꯛꯇꯅ ꯊꯃꯣꯏꯁꯦ ꯀꯥꯊꯤ ꯃꯅꯝꯒ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯝꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯗꯤ ꯃꯥꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ꯫ ꯑꯗꯨꯏ ꯋꯥꯕꯨ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯄ ꯀꯅꯥꯅ ꯈꯪꯕꯅꯣ? ꯃꯌꯥꯝꯗꯨꯗꯤ ꯏꯟꯈꯠꯂꯛꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯩꯆꯥꯛ ꯑꯁꯤ ꯃꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯕꯛ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯩꯅꯖꯔꯤ, ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯤ꯫ ꯃꯨꯈꯤ ꯑꯃꯗꯤ ꯀꯨꯟꯖꯣ ꯁꯟꯙ꯭ꯌꯥꯒꯤ ꯍꯛꯆꯤꯠ ꯂꯥꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯨꯈꯤ ꯃꯄꯨꯔꯣꯏꯕꯗ ꯑꯆꯧꯕꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯐ ꯃꯥꯜꯂꯦ꯫ ꯃꯗꯣ ꯑꯩꯈꯣꯏ ꯁꯔꯠꯀꯤ ꯍꯥꯏꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯁꯛꯄꯨ ꯀꯝꯗꯧꯏ ꯍꯥꯏꯒꯦ? ꯑꯗꯨꯝ ꯌꯦꯡꯕ ꯌꯥ ꯃꯥꯜꯂꯦ, ꯑꯩꯁꯨ ꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ꯫ ꯑꯆꯧꯕꯤꯅꯕꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯃꯁꯛ ꯐꯖꯔꯕ ꯂꯣꯏꯔꯦ, ꯑꯇꯩꯗꯤ ꯊꯣꯏꯅ ꯈꯟꯗꯦ꯫ ꯅꯨꯄꯤꯅ ꯃꯁꯛ ꯊꯤꯕꯁꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯒ ꯍꯥꯎꯒꯗꯕ ꯃꯥꯟꯗꯦ, ꯑꯩ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯍꯔꯦ, ꯃꯈꯣꯏ ꯃꯄꯥꯗꯤ ꯐꯖꯩꯗ꯫ ꯏꯁ, ꯃꯁꯛ ꯊꯤꯕ ꯃꯤꯅ ꯆꯥꯛ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯀꯥꯏꯅ꯫ ꯃꯈꯣꯏ ꯃꯄꯥꯒꯤ ꯁꯛꯇꯨꯗꯤ ꯐꯖꯩꯗ, ꯌꯣꯡ ꯍꯅꯨꯕꯕꯨ ꯁꯨꯝ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏ, ꯂꯩꯃꯤꯟꯅꯒꯗꯕ ꯐꯥꯎꯕ ꯇꯜꯂꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯑꯩ ꯊꯤꯕꯅꯤꯅ ꯐꯖꯕ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯇꯥꯅꯤꯡꯗꯦꯗ, ꯁꯛꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ, ꯁꯨꯝ ꯐꯖꯕꯗꯨꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯁꯛ ꯐꯖꯔꯕ ꯃꯅꯨꯡꯗꯅꯦ ꯇꯤꯟ ꯆꯪꯕ, ꯃꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡ ꯁꯛꯄ ꯇꯧꯕꯗ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯗꯕ, ꯏꯃꯨꯡꯁꯨ ꯀꯣꯏꯕ ꯍꯩꯕ,
ꯁꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯃꯗꯨꯅꯤ꯫ ꯑꯣ ꯍꯣ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯗꯒꯗꯤ ꯍꯧꯗꯣꯛꯑꯕꯣ? ꯍꯧꯗꯣꯛꯇ꯭ꯔꯤꯗ꯫ ꯑꯗꯨꯗꯤ ꯍꯧꯗꯣꯛꯄ ꯑꯃ ꯆꯪꯉꯤꯗꯅ꯫ ꯍꯌꯦꯡ ꯍꯥꯏꯖꯤꯜꯂꯨꯔꯒ ꯅꯆꯥꯅꯨꯄꯥꯒꯤ ꯂꯣꯟꯅ ꯑꯃꯨꯛ ꯂꯩꯔꯝꯗꯅ ꯑꯃꯨꯛ ꯀꯥꯏꯅꯅꯤꯀꯣ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯂꯥꯏꯔꯤꯛ ꯃꯈꯣꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯃꯥꯅꯕꯨ꯫ ꯍꯩ ꯑꯗꯨ ꯌꯥꯗꯦ ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯇꯨ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯇꯨꯝ ꯂꯥꯛꯏ ꯑꯝꯇ ꯍꯥꯏ꯫ ꯁꯔꯠ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯑꯗꯨ ꯀꯥꯈꯠꯂꯛꯄꯒ ꯑꯝꯇ ꯉꯥꯏꯈꯣ ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯤ꯫ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯔꯥꯗꯨ ꯂꯧꯗꯨꯅ ꯐꯝꯃꯤ꯫ ꯌꯦꯡꯉꯨ ꯅꯇꯩꯃ ꯑꯆꯧꯕꯤ ꯈꯣꯏꯔꯣꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯔꯤ ꯃꯗꯣ ꯌꯦꯡꯂꯨꯕ ꯇꯥꯔꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯀꯨꯟꯖꯣꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯍꯥꯏꯌꯨ ꯏꯆꯥꯁꯤꯗꯤ ꯀꯔꯤꯝꯇ ꯀꯣꯏꯔꯨꯅꯨ꯫ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯗꯣ ꯁꯤꯅꯤ ꯃꯥꯏꯅꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯁꯤꯗ ꯀꯔꯤꯃꯇ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯍꯧꯖꯤꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯕꯅꯤ꯫ ꯉꯥꯏꯈꯣꯗ ꯕꯥꯕꯥ ꯋꯥꯐꯝ ꯑꯗꯨ ꯈꯔ ꯇꯞꯅ ꯈꯟꯅꯈꯤꯁꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯕ ꯌꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯅꯪꯒꯤ ꯂꯩꯇꯦ ꯑꯗꯨꯗ ꯍꯥꯏ ꯃꯈꯥ ꯇꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯏꯃꯥ ꯁꯔꯠ ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯀꯨꯟꯖꯣꯅ ꯍꯥꯏꯌꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅꯤ ꯇꯧꯒꯗꯧꯔꯤꯕꯁꯦ꯫ ꯏꯃꯥ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯈꯤꯇ ꯄꯤꯕꯤꯌꯨ꯫ ꯑꯩꯁꯨ ꯏꯕꯣꯇꯣꯝꯕꯤ ꯍꯣꯏꯒꯁꯨ ꯇꯥꯟꯅꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯎ꯫ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯏꯃꯥꯅ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯡꯍꯧꯗ꯭ꯔꯕꯗꯤ ꯅꯤꯐꯨꯗꯣ ꯍꯌꯦꯡꯗ ꯉꯥꯏꯔꯤ꯫ ꯑꯩꯅꯦ ꯀꯨꯊꯤꯒꯗꯣ ꯂꯣꯏꯅ ꯌꯦꯡꯉꯨꯔꯗꯕꯅꯤ꯫ ꯀꯨꯟꯖꯣ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯪ ꯅꯊꯟꯇꯅꯤ꯫ ꯃꯤꯗꯧꯅ ꯄꯤꯕꯥ ꯑꯅꯤ ꯁꯨꯗꯅ ꯑꯃꯅ ꯇꯧꯁꯤꯜꯂꯛꯇꯅ ꯄꯥꯡꯁꯤꯜꯂꯛꯇꯅ ꯃꯗꯣ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯪꯒꯤꯗꯤ ꯀꯗꯥꯏ? ꯅꯪꯅ ꯃꯇꯝ ꯑꯁꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯇꯤꯈꯤꯗꯕ ꯊꯣꯛꯂꯕ ꯁꯥꯒꯩꯁꯦ ꯅꯪꯒꯤ ꯙꯥꯔ ꯃꯨꯠꯂꯒꯗꯕꯅꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯅꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯉꯥꯛꯅꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯆꯪꯉꯨ ꯅꯐꯤꯒꯥꯗꯣ ꯍꯣꯡꯗꯣꯛꯆꯔꯨꯔꯣ꯫ ꯁꯔꯠ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯗ꯫ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯅꯪꯁꯨ ꯋꯥ ꯉꯥꯡꯕꯗ ꯇꯞꯅ ꯏꯪꯅ ꯁꯤꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯌꯦꯡꯉꯨ꯫ ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯀꯨꯟꯖꯣ ꯃꯍꯧꯁꯥꯅ ꯋꯥ ꯀꯟꯅ ꯉꯥꯡꯒꯟꯗꯦ꯫ ꯉꯥꯡꯊꯣꯔꯛꯄ ꯀꯥꯟꯗ ꯋꯥꯈꯜ ꯂꯩꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯏ꯫ ꯏꯪ ꯇꯞꯄꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯥꯅ ꯍꯦꯛ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯛꯏ꯫ ꯁꯔꯠ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯦ ꯑꯃ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯊꯥꯈꯥꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯅꯥꯀꯣꯡ ꯑꯅꯤ ꯑꯗꯨꯗ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ ꯇꯥꯔꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ꯫ ꯁꯔꯠ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯅꯥꯊꯩꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯌꯦꯛ ꯈꯔ ꯄꯥꯊꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯀꯣꯛꯇ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯄꯥꯔꯤꯕ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ꯫ ꯁꯔꯠ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯊꯈꯥꯏꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ ꯇꯧꯔꯤꯕꯁꯦ꯫ ꯁꯔꯠ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥ ꯄꯥꯊꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ꯫ ꯁꯔꯠ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯂꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯪꯗꯕ ꯊꯣꯛꯂꯕ ꯏꯃꯥꯈꯣꯏꯅ ꯊꯤꯕ ꯅꯨꯄꯤꯁꯦ ꯊꯤꯗꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯅ ꯀꯝꯗꯧꯕ? ꯁꯔꯠ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯗ꯭ꯔꯤ ꯇꯁꯦꯡꯅ ꯁꯔꯠ ꯃꯊꯥ ꯁꯥꯕ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯔꯠ ꯋꯥꯈꯜ ꯃꯔꯛ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯆꯣꯛꯊꯕ ꯑꯗꯨꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯁꯔꯠ ꯉꯁꯤꯁꯨ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯉꯁꯤꯅ ꯍꯦꯟꯅ ꯁꯛꯐꯝ ꯍꯟꯖꯤꯜꯂꯤ ꯁꯔꯠ꯫ ꯀꯩꯗꯧꯔꯦ ꯁꯨꯛꯊꯗꯨꯅ ꯂꯥꯛꯏꯁꯤꯅ? ꯁꯔꯠ ꯈꯨꯝꯗꯦ꯫ ꯏꯕꯣꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯕ? ꯁꯖꯤꯕꯨ ꯄꯨꯔꯅꯤꯃꯥꯗ ꯔꯥꯍꯨ ꯂꯥꯛꯄꯁꯤꯉꯥꯏ ꯅꯣꯡꯃꯇ ꯑꯁꯥꯎꯕ ꯁꯛꯇꯝ ꯐꯥꯎꯕ ꯎꯠꯈꯤꯗꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯈ꯭ꯔꯕ ꯅꯪꯅ ꯉꯁꯤ ꯆꯨꯞꯊꯕ ꯑꯁꯤꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ? ꯅꯇꯥꯎꯗ ꯍꯥꯏꯌꯨꯁꯦ ꯇꯝꯃꯨ ꯇꯥꯁꯤꯁꯦ꯫ ꯏꯕꯣꯇꯣꯝꯕꯤ ꯇꯁꯦꯡꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯁꯔꯠ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯃꯥꯁꯨ ꯃꯊꯥ ꯁꯥꯅ ꯊꯈꯥꯏꯁꯤꯗ ꯍꯥꯏꯕ ꯑꯁ ꯑꯗꯨꯗꯤ ꯂꯨꯗꯧꯔꯤꯅꯦ꯫ ꯋꯥꯁꯦ ꯌꯥꯝ ꯂꯨꯗꯣꯔꯤ꯫ ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯊꯤꯗꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ꯫ ꯊꯤꯕꯗ ꯇꯥꯕ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯑꯗꯨꯕꯨ ꯊꯤꯔꯕꯗꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕꯁꯨ ꯄꯥꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯊꯃꯣꯏꯅ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯣꯏꯗꯥꯔꯨꯗꯕ ꯃꯥꯒ ꯀꯔꯝꯅ ꯂꯩꯃꯤꯟꯅꯔꯨꯒꯅꯤ? ꯃꯥꯅꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯪꯗꯕ ꯊꯣꯛꯂꯕ ꯏꯃꯥꯈꯣꯏꯅ ꯊꯤꯕ ꯅꯨꯄꯤꯁꯦ ꯊꯤꯗꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ꯫
ꯁꯔꯠ ꯋꯥꯈꯜ ꯂꯩꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯔꯠ ꯋꯥꯈꯜ ꯂꯩꯕ, ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤꯒ ꯁꯝꯅꯧ ꯌꯥꯗꯕ ꯃꯁꯤ ꯈꯛꯇꯅꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯄꯥꯝꯗꯦ? ꯀꯥꯏꯗꯩꯅꯣꯗ? ꯑꯩꯕꯨ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯅ ꯐꯅꯤ꯫ ꯅꯨꯄꯥ, ꯏꯃꯥꯈꯣꯏꯅ ꯅꯨꯄꯤ ꯊꯤꯌꯣ ꯍꯥꯏꯔꯤꯕ ꯑꯗꯣ ꯁꯥꯒꯩ ꯑꯗꯣ ꯃꯨꯠꯇꯅꯕ, ꯅꯪꯒꯤ ꯗꯥꯔ ꯁꯟꯗꯣꯛꯅꯕꯅꯤ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯕ ꯈꯟꯊꯕ ꯉꯝꯕꯅ ꯊꯤꯔꯤꯗꯣ ꯍꯌꯦꯡ ꯕꯦꯔꯥ ꯑꯃꯨꯛ ꯀꯥꯔꯛꯀꯅꯤ꯫ ꯅꯪꯅ ꯍꯦꯟꯅꯁꯨ ꯈꯪꯉꯤꯗꯨꯅꯤ꯫ ꯆꯍꯤ ꯌꯥꯝꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ꯫ ꯍꯣꯏꯅꯦ ꯐꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯒꯅ ꯀꯝꯗꯧꯕ? ꯑꯗꯨꯗꯤ ꯌꯥꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅꯤ꯫ ꯅꯨꯡ ꯐꯥꯎꯕ ꯇꯛꯂꯕꯗꯤ ꯇꯨꯝꯃꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯐꯔꯦ, ꯊꯣꯛꯑꯒ ꯃꯃꯥꯏ ꯂꯥꯛꯆꯔꯅꯤ, ꯌꯦꯡꯉꯨꯁꯤ꯫ ꯑꯅꯤꯗꯣ ꯑꯌꯨꯛꯅꯤ ꯍꯥꯏꯕꯒ ꯈꯪꯗꯦ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯅꯤꯗꯣ ꯂꯥꯏꯖꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯂꯥꯏꯖ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯔꯠ ꯃꯇꯧ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯍꯩꯅꯗꯕ ꯄꯣꯛꯆꯔꯛꯏ꯫ ꯏꯕꯣꯇꯣꯝꯕꯤ, ꯍꯜꯂꯁꯤ꯫ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯉꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯑꯩ ꯃꯥꯏꯒꯁꯦ ꯃꯔꯤꯡ ꯃꯔꯤꯡ ꯆꯠꯂꯦ꯫ ꯏꯁꯥꯁꯦ ꯍꯩꯅꯗꯕꯅ ꯌꯥꯗ꯭ꯔꯦ꯫ ꯏꯕꯣꯇꯣꯝꯕꯤ ꯅꯣꯛꯇꯨꯅ, ꯅꯨꯄꯤ ꯐꯪꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅ ꯐꯪꯕ ꯅꯠꯇꯦꯅꯦ ꯕꯣꯟꯗꯨ꯫ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯀꯌꯥꯁꯤ ꯈꯥꯡꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯀꯥꯟꯅꯗꯨꯗ ꯐꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯂꯥꯏꯖ ꯈꯪꯉꯝꯃꯣꯏ ꯀꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯥꯁꯨꯅꯦ ꯄꯥꯎ ꯁꯣꯏꯗꯅ ꯌꯧꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯁꯔꯠꯅ ꯉꯛꯅ, ꯑꯁꯦꯡꯕ? ꯍꯣꯏꯅꯦ, ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯤꯡꯈ꯭ꯔꯕ, ꯈꯪꯗꯕ ꯎꯗꯕ ꯁꯥꯕ ꯑꯁꯤꯅꯅꯦ ꯃꯣꯏꯒꯤ ꯖꯥꯠ꯫ ꯑꯁꯨꯝꯅ ꯇꯧꯖꯕ ꯑꯁꯤꯅꯁꯨ ꯃꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯃꯜ ꯂꯩꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ꯫ ꯑꯁ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯆꯠꯍꯧꯔꯁꯤ꯫ ꯑꯩ ꯏꯀꯥꯏꯖꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ꯫ ꯁꯔꯠꯅ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯏꯕꯣꯇꯣꯝꯕꯤ ꯁꯔꯠꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯇꯨꯅ, ꯍꯥꯏ ꯊꯥꯗꯣꯛꯑꯣꯅꯦ ꯅꯪꯕꯣ, ꯈꯣꯡꯖꯪꯁꯦ ꯅꯨꯄꯤ ꯐꯪꯅꯅꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯁꯔꯠꯅ ꯉꯝꯗꯨꯅ ꯅꯝꯗꯨꯅ ꯂꯥꯛꯏ꯫ ꯁꯔꯠ, ꯅꯨꯃꯤꯠ ꯑꯗꯨꯃ ꯆꯠꯂꯨꯗ꯭ꯔꯦ, ꯊꯪꯅꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯂꯥꯏꯖ ꯑꯅꯤꯗꯨꯅ ꯊꯣꯡꯒꯥꯟꯗ ꯐꯅ ꯀꯨꯏꯅ ꯂꯦꯞꯂꯝꯕ ꯑꯗꯨ ꯄꯥꯎ ꯇꯥꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯅꯔꯛꯏ꯫ ꯅꯠꯇꯦ, ꯃꯈꯣꯏꯒꯤꯗꯨꯕꯨ ꯏꯆꯦ ꯏꯕꯦꯝꯅꯨꯡꯁꯤ ꯐꯪꯍꯧꯗꯦ ꯀꯥꯏꯅ ꯅꯪꯕꯨ ꯂꯧꯒꯦ ꯀꯥꯏꯅ ꯈꯟꯖꯜꯂꯛꯑꯖꯥꯠꯂꯥ ꯍꯥꯏꯋꯥꯅꯦ꯫ ꯃꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯅꯨꯄꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯩ ꯍꯥꯏꯕꯅꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯇꯥ ꯏꯕꯣꯇꯣꯝꯕꯤꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯃꯁꯛꯀꯥꯗꯣ ꯐꯖꯗ꯭ꯔꯣ? ꯊꯥꯏꯅꯒꯤ ꯁꯥꯊꯤꯕ ꯁꯛꯀ ꯃꯥꯜꯂꯗꯅ ꯃꯅꯥꯇꯣꯟꯁꯨ ꯃꯥꯒꯤ ꯃꯀꯣꯏ ꯑꯗꯨꯅꯒ ꯔꯥꯁꯤ ꯂꯩꯔꯤꯕ꯫ ꯑꯩꯒ ꯑꯣꯏꯔꯗꯤ ꯌꯥꯊꯣꯛꯀꯅꯤ꯫ ꯏꯁꯤꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯀꯣ꯫ ꯅꯪ ꯌꯥꯝ ꯄꯥꯝꯃꯗꯤꯅꯦ ꯅꯪꯒ ꯑꯣꯏꯅ ꯀꯣꯏꯅꯔꯨꯔꯣ꯫ ꯃꯣꯏꯗꯤ ꯑꯔꯤꯕꯅꯤꯅ ꯌꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯤ꯫ ꯀꯣꯏꯒꯦꯅꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯥꯏꯖ, ꯍꯥꯏꯔꯛꯂꯕꯗꯤ ꯀꯣꯛ ꯌꯥꯊꯣꯛꯈꯣꯀꯣ꯫ ꯂꯥꯏꯖꯅ ꯍꯩꯅꯗꯅ, ꯇꯥꯅꯤꯡꯗꯦꯀꯣ, ꯖꯨꯠ ꯆꯥꯗꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ꯫ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯆꯦ ꯏꯕꯦꯝꯅꯨꯡꯁꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯌꯥꯝ ꯍꯟꯅꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯅꯨꯄꯤ ꯉꯟꯅ ꯊꯤꯕꯩꯅꯤ꯫ ꯏꯕꯦꯝꯃ, ꯑꯔꯤꯕꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ, ꯂꯨꯅꯁꯨ ꯌꯥꯝꯅ ꯇꯧꯋꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒ ꯂꯦꯡꯒꯥ ꯃꯥꯟꯅꯕꯗ ꯂꯩꯔꯒ ꯐꯨꯅꯗꯣꯏ ꯁꯔꯨꯛ ꯑꯩꯗꯤꯅꯦ ꯑꯔꯤꯕꯗ ꯑꯣꯏꯅ ꯂꯩꯖꯒꯦ꯫ ꯂꯥꯏꯖ ꯊꯕꯥꯛ ꯑꯗꯨ ꯐꯨꯗꯨꯅ, ꯑꯣꯏꯃ, ꯍꯅꯨꯕꯗꯨꯒ ꯇꯨꯃꯤꯟꯅꯗꯣꯏꯕ? ꯉꯝꯖꯔꯔꯣꯏ ꯑꯩ꯫ ꯑꯩ ꯑꯗꯨꯝ ꯑꯣꯟꯅꯤꯡꯉꯤ, ꯐꯅ ꯐꯖꯔꯁꯨꯅꯦ ꯑꯩ ꯉꯝꯃꯣꯏꯀꯣ꯫ ꯃꯌꯥꯝꯗꯣ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯏ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯏ ꯀꯩꯅꯣꯗ꯫ ꯍꯩꯃꯥ, ꯑꯆꯪꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯂꯥꯛꯏꯗꯣ꯫ ꯃꯌꯥꯝꯗꯣ ꯎꯔꯦ ꯑꯅꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ꯫ ꯂꯥꯏꯖ ꯃꯥꯗꯤ ꯈꯜꯂꯨꯔꯒ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯂꯤ꯫ ꯂꯥꯏꯖ ꯁꯥꯎꯅꯤꯡꯅ, ꯑꯁ ꯍꯩꯅꯈꯤꯗ꯭ꯔꯦꯗ꯫ ꯍꯣ ꯏꯕꯦꯝꯃ, ꯚꯥꯞ ꯌꯥꯝ ꯐꯔꯛꯀꯅꯨ, ꯅꯪꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇ꯭ꯔꯤ, ꯋꯥꯈꯜ ꯌꯥꯝꯅ ꯁꯥꯒꯠꯀꯅꯨ꯫ ꯏꯆꯦ ꯏꯕꯦꯝꯅꯨꯡꯁꯤꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯑꯣꯏꯖꯔꯝꯖꯅꯤ꯫ ꯃꯌꯥꯝꯗꯣ ꯑꯃꯨꯛꯁꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯏ꯫ ꯁꯔꯠ ꯃꯇꯧ ꯑꯗꯨꯗ ꯇꯟꯅ, ꯏꯕꯣꯇꯣꯝꯕꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏꯅ ꯅꯣꯛꯁꯜꯂꯛꯏꯁꯦ꯫ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯅꯣꯛꯄꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯑꯩꯈꯣꯏ ꯌꯧꯁꯤꯜꯂꯨꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯜꯂꯒ ꯅꯣꯛꯑ ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ, ꯑꯩ ꯇꯧꯒꯦ, ꯉꯁꯤ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯆꯈꯥꯎꯁꯦ ꯇꯠꯇꯅ ꯇꯣꯛꯀꯅꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯊꯧꯅꯥ ꯂꯩꯅ ꯆꯪꯁꯤꯟꯈꯤ꯫ ꯁꯔꯠ ꯃꯤꯍꯨꯜ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯁꯔꯠꯅ ꯏꯕꯣꯇꯣꯝꯕꯤꯕꯨ ꯐꯥꯗꯨꯅ, ꯏꯕꯣꯇꯣꯝꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ, ꯑꯩ ꯍꯩꯅꯗꯕꯅ ꯌꯥꯗ꯭ꯔꯦꯕ, ꯏꯁꯥꯁꯦ ꯃꯔꯦꯡ ꯆꯠꯂꯦ ꯋꯥꯅꯤ꯫ ꯑꯁ ꯃꯁꯤꯗꯤ ꯖꯥꯠ ꯑꯃꯅꯤꯅꯦ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯣ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯕꯪ ꯁꯥꯕ ꯑꯃ ꯐꯥꯎꯔꯛꯀꯅꯤ꯫ ꯑꯗꯒꯤꯗꯤꯅꯦ ꯅꯪꯒꯤ ꯍꯥꯀꯠꯆꯕ ꯑꯗꯨꯒ ꯂꯣꯏꯅ ꯐꯈꯤꯗꯅ
ꯅꯨꯄꯤꯅꯒ ꯂꯩꯒꯦ ꯍꯥꯏꯔꯛꯇꯣꯏꯅꯤ ꯂꯥꯎ ꯏꯕꯣꯇꯣꯝꯕꯤꯅ ꯉꯝꯗꯅ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯏꯕꯣꯇꯣꯝꯕꯤ ꯌꯥꯝꯅ ꯀꯣꯏꯗꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯥꯏꯖꯥ ꯐꯝꯃꯝꯃꯤꯔꯣ ꯂꯥꯏꯖꯥ ꯇꯟꯅ ꯑꯧ ꯅꯨꯡꯁꯤꯠ ꯁꯨꯝ ꯆꯥꯔꯝꯕꯅꯤ ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯤꯅ ꯅꯁꯛꯀ ꯊꯤ ꯐꯖ ꯂꯩꯔꯝꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯆꯥꯒꯦꯕ ꯉꯧꯁꯣꯛꯀ ꯉꯧ ꯂꯩꯔꯝꯃꯤꯃꯤ ꯄꯦꯅꯨꯅ ꯇꯥ ꯏꯕꯣꯇꯣꯝꯕꯤ ꯃꯤꯕꯨ ꯁꯨꯝ ꯄꯤꯛꯑꯒ ꯂꯩ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯥꯏꯗꯣ ꯐꯥꯔꯕꯅꯤ ꯃꯥꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯗ ꯅꯠꯇꯦ ꯃꯧꯕꯨ ꯑꯣꯏꯕ ꯌꯥꯕ ꯌꯥꯎꯔꯦꯗ ꯃꯧꯒ ꯑꯣꯏꯔꯗꯤ ꯅꯥꯞ ꯅꯥꯞ ꯂꯥꯎꯗꯅ ꯌꯥꯝ ꯐꯖꯗꯧꯕ ꯌꯥꯎꯔꯦ ꯑꯦ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯅꯪꯁꯨ ꯌꯥꯎꯔꯦ ꯃꯥꯁꯨ ꯑꯗꯒꯤ ꯂꯥꯏꯖꯁꯨ ꯂꯥꯏꯖꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯜꯂꯤ ꯃꯌꯥꯝꯗꯣ ꯏꯕꯣꯇꯣꯝꯕꯤꯒꯤ ꯏꯔꯥꯡ ꯈꯪꯉꯤ ꯄꯦꯅꯨ ꯅꯣꯛꯇꯨꯅ ꯍꯣꯏꯗ ꯇꯥ ꯏꯕꯣꯇꯣꯝꯕꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯁꯔꯠ ꯊꯕꯥꯛ ꯑꯗꯣ ꯆꯦꯛ ꯂꯥꯎꯅ ꯁꯦꯒꯥꯏꯈꯤ ꯁꯔꯠ ꯏꯕꯣꯇꯣꯝꯕꯤꯗ ꯇꯞꯅ 이보tom비 ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯏꯖ ꯍꯥꯏꯒꯦ ꯌꯥꯎꯅ ꯇꯥ 이보tom비 ꯑꯩꯈꯣꯏ ꯆꯦ ꯂꯨꯝꯕ ꯂꯥꯛꯏꯔꯣ ꯑꯃꯨꯛ ꯀꯥꯏꯗꯅꯣꯗ ꯑꯩꯗꯤ ꯅꯨꯄꯤꯒ ꯊꯤꯔꯦ ꯈꯪꯉꯦ ꯇꯥ 이보tom비ꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏ ꯆꯦꯗꯣ ꯀꯟꯅ ꯆꯔꯥꯒ ꯌꯥꯝꯅ ꯍꯦꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯥ 이보tom비ꯁꯦ ꯊꯥꯡꯅ ꯆꯕꯠ ꯌꯥꯅꯤꯡꯕꯁꯤꯗꯤ 이보tom비 ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯅ ꯍꯩꯗꯤꯅꯦ ꯑꯩꯁꯨ ꯊꯤꯒ ꯌꯥꯎꯅ ꯊꯤꯕꯗꯤ ꯅꯠꯇꯦ ꯌꯥꯗ ꯇꯧꯈꯤꯕꯅꯤ ꯑꯩꯁꯨ ꯅꯆꯦꯗꯣ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ ꯄꯦꯅꯨ ꯈꯪꯅꯤꯡꯅ ꯑꯃꯨꯛꯁꯨ ꯍꯣꯏꯅꯦ ꯏꯆꯦꯒꯤ ꯋꯥꯐꯝꯗꯨꯅ ꯊꯝꯈ꯭ꯔꯒ ꯇꯥ 이보tom비 ꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦꯕ ꯁꯔꯠ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅ 이보tom비 ꯆꯠꯁꯤ ꯂꯥꯛꯑꯣ 이보tom비 ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯗꯦ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯔꯁꯦꯅ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤꯅꯦ ꯑꯦ ꯂꯥꯏꯖꯕꯣ ꯀꯅꯥꯒꯤ ꯃꯥꯅ ꯂꯥꯏꯖꯕꯨ ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯁꯠ ꯂꯦꯞꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯇꯥ 이보tom비 ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯏꯆꯦꯒꯤ ꯍꯥꯛꯇꯛꯇ ꯂꯃꯟ ꯈꯨꯝꯍꯧꯗꯕꯒꯤ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯒ ꯂꯩꯔꯤꯖꯥꯠꯅꯤꯀꯣ ꯉꯔꯥꯡꯗꯁꯨ ꯏꯆꯦꯗꯣ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯕꯒꯤ ꯀꯞꯂꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯅꯤ ꯃꯥꯁꯦ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯅꯣꯏꯒꯤꯁꯦ ꯏꯄꯥꯒꯨꯝꯕ ꯅꯣꯏꯅ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯉꯁꯤꯅꯦ ꯅꯕꯨꯛ ꯑꯀꯪꯕꯁꯤꯡ ꯑꯗꯨꯗ ꯊꯥꯡꯅ ꯆꯕꯠ ꯌꯥꯟꯁꯤꯜꯂꯛꯆꯅꯤ ꯁꯔꯠ 이보tom비ꯕꯨ ꯆꯤꯡꯗꯨꯅ 이보tom비 ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯤ ꯁꯔꯠ 이보tom비ꯕꯨ ꯅꯝꯗꯅ ꯆꯤꯡꯗꯅ ꯄꯨꯔꯛꯏ ꯄꯦꯅꯨꯅ ꯂꯥꯏꯖꯗ ꯀꯩꯅꯣꯅꯦ ꯂꯥꯏꯖ ꯅꯪꯕꯨ ꯀꯩꯅꯣꯝ ꯈꯜꯂꯝꯕ ꯇꯥꯔꯦ ꯌꯦꯡꯉꯨꯅꯦ ꯀꯤꯗꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯆꯦꯟꯁꯅꯨ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯋꯥꯠꯃꯜꯂꯕꯅꯤ ꯏꯆꯦ ꯀꯣꯏꯕ ꯂꯥꯛꯄꯗ ꯄꯝꯃꯤꯕ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯗꯅ ꯀꯣꯏꯒꯦ ꯒꯥꯏꯗꯨꯗꯤꯅꯦ ꯊꯥꯡꯅ ꯊꯤꯟꯒꯦꯅ ꯍꯥꯏꯕ ꯇꯥꯕ 이보tom비 ꯄꯥꯈꯠꯅ ꯁꯤꯔꯝꯅꯤꯗ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯆꯦꯅ ꯃꯔꯣꯜ ꯑꯃ ꯏꯪ ꯇꯞꯄꯤꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯅ ꯆꯠꯍꯧꯔꯁꯦ ꯍꯥꯏꯗꯅ ꯑꯩꯅꯦ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯖꯔꯅꯤ ꯑꯩ ꯇꯣꯛꯏ ꯅꯨꯄꯤꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯔꯠꯀꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯈꯟꯗꯨꯅ ꯊꯃꯣꯏꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯃꯈꯛ ꯈꯟꯖꯕ ꯑꯗꯨꯗ ꯁꯩꯍꯧꯗ ꯈꯨꯗꯤ ꯊꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯁꯔꯠ ꯉꯁꯤꯗꯒꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗ꯭ꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯃꯆꯦ ꯎꯪꯗꯨꯅ ꯂꯩꯕ ꯍꯧꯔꯛꯏ ꯇꯁꯦꯡꯅ ꯁꯔꯠ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯅꯥꯒꯨꯝꯕꯅꯗꯤ ꯇꯔꯥꯏꯅ ꯂꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯁꯔꯠꯀꯨꯝꯅ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯅꯕꯁꯨ ꯉꯥꯛꯇꯅꯤ ꯁꯔꯠ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯉꯁꯤꯗꯤ 이보tom비 ꯑꯣꯏꯅ ꯂꯥꯛꯏ ꯁꯔꯠ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯗꯅ ꯂꯩꯔꯝꯃꯤ 이보tom비ꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯗꯅ ꯂꯩꯔꯝꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕ ꯀꯩꯗꯧꯔꯨꯅꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯗꯤ ꯃꯥꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤ ꯐꯪꯍꯟꯕꯒꯨꯝ ꯇꯧꯏ ꯑꯣ ꯅꯨꯄꯤꯅ ꯇꯣꯛꯑꯦ ꯇꯣꯛꯑꯦ ꯄꯥꯝꯗ꯭ꯔꯦ ꯊꯤꯔꯔꯣꯏ ꯑꯩ ꯄꯦꯜꯂꯦ ꯑꯣꯛꯑꯦ ꯈꯥꯔꯦ ꯇꯧꯅꯨꯗ ꯅꯨꯄꯥ ꯅꯪ ꯑꯗꯨꯅ ꯌꯥꯔꯣꯏ ꯍꯌꯦꯡꯋꯥꯏ ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯨ ꯆꯠꯂꯁꯤ ꯌꯥꯔꯦ ꯑꯩ ꯆꯠꯆꯔꯔꯣꯏ ꯑꯩ ꯈꯤꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯏꯀꯥꯏ ꯐꯨꯔꯨꯞ ꯈꯨꯝꯕꯒꯅꯦ ꯑꯩ ꯉꯝꯃꯔꯣꯏ ꯅꯪ ꯆꯠꯂꯔꯣꯏ ꯆꯠꯂꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯦꯕ ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯒꯦ ꯑꯩꯅ ꯅꯨꯄꯤ ꯄꯥꯝꯗꯦ ꯅꯨꯄꯤ ꯊꯤꯅꯤꯡꯗꯦ ꯍꯥꯏ ꯅꯣꯏ ꯃꯌꯥꯝꯅ ꯊꯤꯗ ꯌꯥꯔꯣꯏ ꯍꯥꯏ ꯅꯨꯄꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯨꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯇꯥꯕꯅꯤ ꯁꯦꯡꯉꯦ ꯌꯥꯝ ꯁꯦꯡꯉꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯟ ꯈꯪꯕꯤ ꯃꯃꯥ 이베ꯝꯃ ꯆꯪꯉꯛꯇꯨꯅ 이보tom비 이차ꯁꯨ ꯂꯥꯛꯏꯗꯅ ꯍꯣꯏ ꯏꯃꯥ ꯐꯔꯦ 이차ꯁꯨ ꯌꯥꯎꯅꯅꯦ ꯋꯥꯁꯦ ꯇꯥꯟꯅꯔꯁꯤ ꯅꯪꯅ ꯇꯥꯎꯁꯤ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗꯦ
ꯀꯨꯊꯤꯁꯨ ꯌꯦꯡꯂꯨꯔꯦ, ꯍꯟꯗꯛꯁꯦ ꯌꯥꯝꯅꯁꯨ ꯐꯩ ꯍꯥꯏꯔꯤ, ꯊꯤꯕ ꯇꯥꯔꯦ꯫ ꯊꯤꯔꯁꯦ ꯏꯃꯥ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨꯅꯤ, ꯉꯥꯏꯈꯣ, ꯑꯗꯣ ꯅꯈꯣꯏ ꯀꯔꯤꯗꯤ ꯍꯥꯏꯅꯔꯦ? ꯃꯥꯅꯁꯨ ꯅꯪꯒ ꯇꯥꯟꯅꯔꯤ ꯍꯥꯏ꯫ ꯏꯕꯣꯇꯣꯝꯕꯤ ꯃꯥꯁꯨ ꯋꯥꯗꯨꯗꯤ ꯐꯖꯕ ꯅꯠꯇꯕꯅꯤꯅ ꯄꯥ ꯍꯥꯏꯕ ꯇꯜꯂꯤ꯫ ꯏꯕꯣꯇꯣꯝꯕꯤ ꯂꯣꯠꯁꯤꯟꯗꯨꯅ, ꯏꯃꯥ ꯈꯣꯏꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕꯤꯔꯣ, ꯃꯗꯨ ꯑꯣꯏꯅ ꯂꯧꯔꯁꯤ꯫ ꯃꯨꯈꯤ ꯍꯔꯥꯎꯅ ꯃꯆꯥꯗ, ꯁꯔꯠ, ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕꯣ? ꯑꯧ, ꯍꯣꯏ ꯏꯃꯥ꯫ ꯐꯔꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤꯅꯦ ꯑꯩꯅꯒ ꯍꯥꯟꯅ ꯌꯦꯡꯉꯨꯔꯕꯅꯤꯅ, ꯅꯈꯣꯏꯗꯒ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯁꯤꯒꯤ ꯀꯩꯗꯥ ꯑꯁꯤꯅ ꯅꯨꯄꯤ ꯄꯨꯔꯛꯄ ꯀꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯔꯔꯣꯏ ꯈꯟꯗꯅ꯫ ꯃꯨꯈꯤ ꯃꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅ ꯃꯥꯅ ꯍꯥꯟꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯂꯨꯍꯣꯡꯗꯧꯗ ꯉꯥꯏꯔꯕꯅꯤ꯫ ꯀꯨꯏꯈꯤꯗꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯠ ꯌꯥꯅꯤꯡꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯗꯨꯅ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯁꯔꯠ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯉꯛꯇ ꯂꯨꯈꯨꯟ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃ, ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜ ꯑꯃ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯥꯁꯨ ꯂꯨꯍꯣꯡꯕꯒꯤ ꯀꯦꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯃꯠꯇ ꯀꯣꯛꯊꯗ꯭ꯔꯤ꯫ ꯃꯥꯟꯇꯣꯞ ꯑꯗꯨꯗ ꯐꯖꯈꯤꯕ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯐꯖꯔꯤ꯫ ꯇꯁꯦꯡꯅ ꯐꯖꯩ ꯊꯣꯏꯅꯨ꯫ ꯑꯃꯨꯕ ꯈꯨꯗꯥꯡ ꯀꯛꯄꯤ ꯑꯃꯒꯤ ꯃꯊꯛꯇ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯏꯅꯐꯤ ꯐꯅꯦꯛ ꯇꯥꯡꯖꯕꯗ ꯑꯎꯕ ꯑꯌꯦꯡꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯕꯥꯟꯒ ꯂꯛꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯧꯅ ꯁꯦꯝꯂꯕ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯁꯔꯠ ꯆꯪꯂꯛꯄ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨ ꯁꯦꯝꯃꯤ꯫ ꯁꯔꯠ ꯃꯥꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯣꯟ ꯑꯃ ꯂꯧꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯊꯣꯏꯅꯨꯅ ꯁꯔꯠꯇ, ꯀꯗꯥꯏꯗ ꯆꯠꯄꯤꯒꯦ ꯍꯥꯏꯅꯣ? ꯁꯔꯠ ꯏꯉꯛ ꯉꯛꯅ, ꯑꯁꯣꯝ ꯀꯥꯗ ꯇꯨꯝꯃꯨꯒꯦ ꯇꯧꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯥꯁꯤꯗ ꯑꯣꯏꯅ ꯇꯨꯝꯕꯤꯌꯨ꯫ ꯑꯩꯕꯨ? ꯍꯣꯏ, ꯏꯃꯥꯈꯣꯏꯅ ꯐꯝꯃꯦꯟꯗ ꯑꯣꯏꯅ ꯇꯨꯝꯃꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯔꯠ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯣꯟ ꯑꯗꯨ ꯑꯃꯨꯛ ꯊꯝꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯁꯔꯠꯀꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ, ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯣ? ꯃꯀꯣꯛꯀ ꯆꯥꯛ ꯅꯨꯄꯥꯅꯤ ꯀꯥꯏꯅ꯫ ꯍꯣꯏꯗ, ꯁꯛꯁꯨ ꯈꯪꯅꯗꯕꯁꯤꯗ ꯏꯀꯥꯏ ꯇꯧꯔꯤ ꯑꯣꯏꯅꯤ ꯅꯨꯄꯥꯅꯕꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯁꯝꯐꯥꯕꯤ ꯑꯗꯨ ꯂꯧꯊꯣꯛꯅ ꯁꯔꯠꯀꯤ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ꯫ ꯁꯔꯠ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ, ꯁꯤꯗ ꯇꯨꯝꯒꯦ ꯍꯥꯏꯔꯣ? ꯊꯣꯏꯅꯨꯁꯨ ꯁꯔꯠꯀꯤ ꯃꯇꯧ ꯑꯗꯨꯗ, ꯅꯠꯇꯦ, ꯑꯁꯤꯗ ꯀꯥꯡ ꯑꯃ ꯄꯥꯏꯔꯤ, ꯍꯥꯠꯀꯦ ꯇꯧꯕ, ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯆꯤꯛꯀꯅꯤꯅ꯫ ꯊꯣꯏꯅꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨ ꯃꯊꯟꯇ, ꯁꯕꯥꯟ ꯃꯨꯔꯇꯤꯅ ꯐꯖꯔꯤꯕ, ꯏꯔꯥꯡꯗꯤ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯣꯏꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯊꯟꯇ ꯃꯋꯣꯟ ꯈꯜꯂꯛꯏ꯫ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ? ꯃꯥꯅ ꯑꯩꯁꯤꯕꯨ ꯀꯩꯝꯇꯒ ꯄꯥꯝꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯉꯜꯂꯤꯉꯩꯁꯤꯗ? ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯔꯥꯟꯕꯅꯤ꯫ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯨꯒꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯦꯡꯗꯅ ꯉꯝꯅꯅꯕ ꯂꯩꯈꯤꯒꯅꯤ꯫ ꯁꯔꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯁꯔꯠ ꯃꯥꯁꯨ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯦ, ꯋꯥꯈꯜ ꯑꯗꯨ ꯃꯄꯥꯡ ꯈꯜꯂꯤ꯫ ꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯕꯨ꯫ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤꯀꯣ꯫ ꯉꯁꯤꯗꯒꯤ ꯄꯥꯈꯪ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯣꯛꯂꯗꯕꯅꯤꯀꯣ ꯑꯩꯁꯦ꯫ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯗꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯁꯔꯠ ꯊꯣꯏꯅꯨꯅꯒ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯤ꯫ ꯊꯣꯏꯅꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯁꯔꯠ ꯂꯩꯔꯝꯗꯕ ꯑꯗꯨꯗ, ꯍꯩꯃꯥ, ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯩꯅ ꯍꯧꯒꯠꯂꯛꯂꯤꯁꯤꯕꯨ ꯌꯥꯝ ꯊꯦꯡꯉꯖꯥꯠꯂꯥ? ꯊꯣꯏꯅꯨ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯝꯂꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯀꯅꯥꯝꯇ ꯍꯧꯒꯠꯅꯔꯝꯗ꯭ꯔꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯨꯈꯤ ꯍꯧꯒꯠꯂꯛꯄꯗ ꯃꯃꯧꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯅꯦꯝ ꯎꯕꯗ ꯅꯨꯔꯥꯗꯨ ꯂꯣꯠꯁꯤꯜꯂꯤ꯫ ꯃꯨꯈꯤꯅ, ꯀꯥꯏꯗꯦ, ꯏꯃꯥꯗꯅꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯀꯅꯥꯅꯕꯨ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ, ꯌꯥꯍꯧꯔꯛꯄꯗ ꯁꯨꯝꯆꯤꯠ ꯎꯕ ꯐꯠꯇꯦ, ꯅꯨꯔꯥ ꯎꯕ ꯐꯠꯇꯦ ꯍꯥꯏꯗꯅ꯫ ꯍꯪꯗꯣꯡꯅ ꯂꯥꯟꯕ ꯃꯥꯏ ꯄꯥꯛꯇꯦ꯫ ꯏꯃꯥꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯂꯩꯇꯦ, ꯃꯋꯥꯁꯨ ꯂꯧꯗꯦ꯫ ꯏꯃꯥꯒꯤ ꯍꯥꯏꯕꯕꯨ ꯊꯃꯣꯏꯗ ꯁꯦꯡꯉꯤ꯫ ꯂꯥꯏ ꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯏ, ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯥꯅꯅꯕ ꯆꯠꯄ ꯑꯁꯤꯅꯤ꯫ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯔꯤꯕꯁꯦ ꯆꯤꯟꯗꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯥꯏ ꯀꯣꯇꯤ 38 ꯁꯣꯜꯂꯤ, ꯑꯗꯨꯒ ꯊꯃꯣꯏꯗꯅ, ꯋꯥꯈꯜꯗꯅ ꯃꯤꯒꯤ ꯃꯥꯡꯅꯅꯕꯇ ꯈꯟꯗꯨꯅ ꯂꯩꯕ꯫ ꯃꯁꯤꯕꯨ ꯂꯥꯏ ꯅꯤꯡꯕ ꯀꯧꯕ ꯌꯥꯕ꯭ꯔꯣ? ꯃꯨꯈꯤ ꯃꯃꯧꯗ ꯚꯥꯁꯟ ꯀꯟꯅ ꯄꯤꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯊꯣꯛꯂꯛꯏ꯫ ꯀꯨꯟꯖꯣꯅ ꯃꯨꯈꯤꯗ, ꯍꯩ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯥ? ꯃꯧꯁꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫
Makok ngawkidana horen mama lakpada amuk chakhige hairani nangbo. Khara ngangadi uene nangbo. Kaidau chacharuni haibage imana phahaningdana ngangban. Sidagidine imaga nungaina leiradabani. Nungai mandana ne yumdagi mapan thoko haiba yararoidaba kuidre. Thoinu khomde nganglibado adum tai. Kunjona soidre nungaibra kapra amadi soidrabani. Ibema namase asumna sum ngangdana leirabani. Machina se umjanba haidraba nupi. Namaga manarunuko. Hoi baba. Loisala. Ipa aswai phawbuda thokige. Halakpadane cha ahauba. Sangomgado nangna haptuna lolam. Imauna lonba chado ipa thake. Kunjo mamauda sinaramlaga thokre mukhi mamauda. Yare pakmankre. Imau wana nabani. Kadai mangol sidine ima tairege. Nangi tawkadabado adu loisaluro. Ima yanida ayedum tairege. Yade ima taige. Sigumba thabak asidi kaisu nate. Ima na tauduna laklaba thabak ngaktani. Ima ay tairege kaisu kuirui. Yani ima taige. Ima ne pagal yam kali. Duk thana na balanguro cho. Mukhi mamaudagi nurado munduna mangol adu mana oina taihori. Thoinu chandan machugi phanik aduna thabak phawbo chingkhatuna chauna awung samun pulliba adugi mathakta haifet kuklap tawduna ningthina tairaba sumang aduda duk thali. Sarat thoinugi nungsiraba duk amadi laising adugi manam thongnaw aduda lisilai. Sarat thoinugi mataw aduda thamoy adu kharamba khaidi nauthokpa yarabani adubu machi lengde. Haifet inglamlaga magi mathaw adum tawki. Mukhi mamaubu thawai tana yengjari. Mukhi noktuna. Thamoy se peli. Sinidana nungaiba punsi haibado. Sidani imana ngaijarakpa. Ima sirabasu peli. Ngasi imauna tawriba asumna. Hayengwai phawba. Ipa ipugi liklam kaidana ngakna chatpa ngamba oyuko. Thoinu tapna. Ima cha khakta lon gadra. Loi. Ima changake. Nangne maidu thangkalam. Misu lakadawribu oiramgani. Chana naba kharasu semdaba yaru. Anisi tungda mangda changnaki. Ngasidi mukhigi imung ado maitai aikhoigi chatnabi. Tasengnaba yum haibadu mali. Kuire asumna. Ayuk amagi mapung pharaba thabak pangthoktaba. Mukhina nangnaba tawba ngaktani hanadi. Mukhi mamauda. Sese. Masina mangonda pibiruru. Hoima. Thoinu cha glass ama puraga haira kharaga sarat ki manakta changlai. Thoinu sarat ki manakta leptuna. Cha sida leizare. Sarat mamaya du sungnong nong khate. Sida thanam. Thoinu cha du thanam duna thoklai. Kainu panu ni siba. Ai siba hingchabi dauna mana tawri siba. Aibo imada hanghobuna phadoi chala. Thoinu thongjenduda leptuna sarat bulone yengi. Sarat thamliba cha adu machiga lengde. Magi lairikta mabukning kanna changli thoinu amuksu. Mana lairik asu yamna kanna parisibu kaidongnagi haizan. Natraga maisibu lairiktaga mina semjingraba jala. Mukhi mamangna suglak laktabaduda chaksangdagi kaurai. Thoinuwa nangbu laoni he cha se ingkibana hanba tare. Thoinu khangboi kaiboy. La ema. Mukhi mamauda noktuna. Se. Cha se hana thakho. Adugane wari sage hairasu saruju. Imasune ithanda thakpado nungaiti na tawgani. Thoinu mukhina hairaklibudu karino haiba khang. Wakhal ani adusu taiwanare. Thoinuna yanida ima sidadum thake. Hoida. Ima khoisu kanba nati nakhoigi matam aduda. Nungairibani. Chariba makai hawido yenglu uruba khuding inauda ima khoisune kari mata kalakpa nate. Kanna nupi khonjel amana mapandagi mukhibu kaurai. Mukhi taraduna. O tare. Yengoi mi laiba mali. Chase khara haiduna puthorau. Ima ada lairamage ko. Mukhi thoglakpada. Mukhi gi thainagi mamanabi ama oiduna lairami. Mukhi harauna. Haima hinchabi nang oire. Ibema luhongba yawba ngamhodre haiduna haujik laibasin. Lao mangon sida phamsi. Puni kakhatuna mangola aduda phammi. Makha tarai. Aise luhongba lakningba. Aduda inaw nupi ama masangamlaktaduna chatta yadaduna chatli.
ꯍꯧꯖꯤꯛꯁꯨ ꯆꯠꯂꯤꯕꯅꯤ, ꯅꯪꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯝꯃꯒꯦꯅ ꯂꯥꯛꯏꯕꯅꯤ. ꯍꯩꯃꯥ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯆꯤꯡꯈꯤꯕ ꯏꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ. ꯉꯥꯏꯈꯣꯁꯦ, ꯁꯤ ꯂꯥꯏꯔꯤ. ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ. ꯅꯃꯧꯗꯨꯕꯨ ꯀꯗꯥꯏꯅꯣ? ꯃꯁꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ, ꯀꯧꯊꯣꯔꯛꯎꯗꯅ. ꯊꯣꯔꯛꯑꯅꯤ. ꯑꯩꯅꯅꯦ, ꯆꯥ ꯄꯨꯊꯣꯛꯑꯒ ꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ. ꯊꯣꯏꯅꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ. ꯃꯨꯈꯤ ꯃꯃꯧꯗ, ꯁꯦ, ꯁꯤꯗ ꯊꯝꯃꯨ, ꯑꯗꯨꯒ ꯅꯪꯁꯨꯅꯦ, ꯁꯤꯗ ꯐꯝꯃꯨ, ꯏꯃꯥꯈꯣꯏꯒ ꯋꯥꯔꯤ ꯁꯥꯁꯤ. ꯊꯣꯏꯅꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ. ꯄꯨꯅꯤ ꯊꯣꯏꯅꯨꯒꯤ ꯃꯨꯅ ꯆꯣꯏꯅ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ. ꯏꯁ, ꯐꯖꯈ꯭ꯔꯦꯗ ꯏꯃꯧꯒꯤ ꯁꯝ ꯑꯁꯤꯗꯤ. ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ. ꯃꯨꯈꯤ ꯅꯣꯛꯇꯨꯅ. ꯑꯗꯨꯕꯨꯗꯤ ꯃꯨꯈꯤ ꯑꯩꯒꯤ ꯏꯃꯧꯅꯤꯗꯅ. ꯃꯥꯅꯤ, ꯌꯦꯡꯉꯣ ꯏꯕꯦꯝꯃ, ꯅꯃꯥꯁꯦ ꯅꯪꯇꯕꯨ ꯂꯧꯒꯗꯕꯒꯤꯔ ꯈꯪꯗꯦ. ꯅꯍꯥꯟꯋꯥꯏꯅꯦ, ꯏꯆꯥ ꯅꯤꯉꯣꯜ ꯑꯍꯨꯝꯃꯛꯄꯨ ꯑꯃꯠꯇ ꯅꯃꯧ ꯑꯣꯏꯖꯧ ꯍꯥꯏꯅ ꯏꯃꯥꯅꯅꯦ, ꯏꯈꯣꯡꯅ ꯊꯣꯡꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯕ ꯐꯥꯎꯕꯗ ꯌꯥꯕ ꯅꯠꯇꯦ. ꯏꯆꯥ ꯅꯨꯄꯥꯅ ꯅꯨꯄꯤ ꯌꯥꯗꯦ, ꯅꯨꯄꯤ ꯇꯜꯂꯤ ꯍꯥꯏꯅ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ? ꯏꯆꯥ ꯅꯨꯄꯤꯁꯤꯡꯗꯣ ꯐꯅ ꯀꯨꯏꯅ ꯃꯥꯕꯨ ꯉꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯗꯦ. ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯇꯃꯛ. ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ. ꯑꯅꯤ ꯑꯗꯨꯗꯤ ꯁꯔꯠꯀꯤ ꯃꯆꯠ ꯈꯪꯏ. ꯑꯁꯦꯡꯕꯁꯨ ꯄꯨꯅꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃ ꯂꯩꯅꯅꯕ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯁꯔꯠꯅ ꯌꯥꯃꯟꯗꯕꯗꯒꯤ ꯇꯣꯛꯈꯤꯕꯅꯤ. ꯊꯣꯏꯅꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡꯏ. ꯑꯅꯤ ꯑꯗꯨꯗꯤ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯆꯤꯡꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯏ, ꯅꯨꯡꯉꯥꯏꯔꯤ. ꯀꯨꯟꯖꯣꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯏ. ꯄꯨꯅꯤꯅ ꯍꯥꯟꯅ ꯍꯦꯛꯇ, ꯇꯥꯗꯥ, ꯑꯩ ꯂꯥꯛꯆꯔꯝꯃꯤꯌꯦ. ꯏꯆꯥ ꯅꯤꯉꯣꯜꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯔꯒꯦꯅ ꯑꯌꯨꯛ ꯉꯟꯅ ꯍꯦꯛꯇ ꯆꯪꯖꯔꯛꯏꯕ. ꯀꯨꯟꯖꯣ ꯅꯣꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ. ꯃꯥꯅꯤ, ꯑꯗꯨꯕꯨ ꯀꯝꯗꯧꯔꯝꯃꯒꯦ? ꯇꯥꯗꯥ, ꯅꯃꯧꯁꯤꯅ ꯌꯥꯝ ꯍꯦꯜꯂꯝꯃꯦꯗ. ꯑꯗꯨꯅꯤꯅꯦ, ꯅꯇꯥ ꯏꯕꯦꯝꯃꯅ ꯊꯤꯕ ꯅꯃꯧꯅꯤꯗꯅ. ꯀꯨꯟꯖꯣ ꯊꯣꯏꯅꯨꯗ ꯑꯃꯨꯛ, ꯕꯦꯝꯃ, ꯏꯄꯥꯒꯤ ꯆꯥꯗꯣ ꯄꯨꯊꯣꯔꯛ, ꯏꯄꯥꯁꯨ ꯃꯈꯣꯏꯒ ꯊꯛꯍꯧꯔꯒꯦ. ꯊꯣꯏꯅꯨ ꯆꯪꯈꯤꯗꯨꯅ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ. ꯃꯨꯈꯤ ꯃꯃꯧꯅ ꯏꯀꯥꯏꯖꯕ ꯃꯇꯧ ꯑꯗꯨꯗ. ꯆꯪꯉꯣ, ꯃꯥꯏꯔꯦꯟꯗꯣ ꯁꯦꯝꯃꯝꯃꯨ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯁꯤ. ꯊꯣꯏꯅꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈꯤ. ꯄꯨꯅꯤ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯨꯈꯤ ꯏꯕꯦꯝꯃ, ꯅꯃꯧꯁꯦ ꯐꯖꯩꯅꯦ. ꯐꯤꯕꯝ ꯃꯨꯔꯇꯤꯅ ꯐꯖꯔꯤꯕ, ꯃꯁꯝ ꯃꯅꯥꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ. ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯑꯃꯁꯤꯅꯅꯦ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ, ꯋꯥ ꯂꯥꯡ ꯀꯔꯤꯝꯇ ꯍꯦꯛ ꯉꯥꯡꯈꯤꯗ꯭ꯔꯦ. ꯌꯥꯅꯤ, ꯃꯅꯥꯛꯇ ꯃꯁꯛ ꯃꯇꯧ ꯑꯁꯨꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯒꯕꯨ. ꯃꯨꯈꯤ ꯃꯥꯁꯨ ꯃꯄꯥꯜ ꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯖꯕ ꯁꯥꯖꯕꯒꯤ ꯋꯥꯅꯤ. ꯊꯃꯣꯏꯗꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯅꯤꯡꯗꯣꯜ ꯄꯣꯡꯏ. ꯅꯣꯡꯃꯇ ꯅꯨꯄꯤ ꯄꯟꯕ ꯌꯥꯈꯤꯗꯕ ꯃꯆꯥꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤ ꯊꯤꯔꯤꯕ ꯑꯁꯤ. ꯃꯨꯈꯤ ꯍꯥꯟꯅꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯥꯔꯝꯕ ꯃꯊꯥꯅꯤ. ꯍꯧꯖꯤꯛꯅ ꯌꯨꯝ ꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯊꯥ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯛꯂꯤ. ꯊꯣꯏꯅꯨ ꯆꯥ ꯊꯛꯄꯒꯤ ꯀꯣꯟ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯅ ꯆꯪꯂꯨꯕꯗ ꯆꯥꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ. ꯍꯩ ꯔꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ. ꯀꯥ ꯑꯗꯨꯗ ꯁꯔꯠꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯊꯣꯏꯅꯨ ꯁꯔꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯥꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯎꯗꯦ. ꯀꯩꯒꯤꯅꯣ ꯃꯥꯅ ꯆꯥ ꯊꯛꯇ꯭ꯔꯤꯁꯤꯕꯣ? ꯃꯥꯕꯨ ꯆꯥ ꯊꯛꯇꯕ ꯖꯥꯠꯂꯥ? ꯊꯛꯇ꯭ꯔꯒꯗꯤ ꯏꯃꯥꯅ ꯄꯤꯔꯨꯆꯣꯅ ꯍꯥꯏꯔꯛꯑꯣꯏꯅ. ꯊꯣꯏꯅꯨ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ. ꯊꯣꯏꯅꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯩꯊꯣꯔꯛꯄꯒ ꯁꯔꯠ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯄꯥꯏꯔꯝꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯥꯗꯨꯅ ꯁꯔꯠꯀꯤ ꯃꯈꯣꯡꯗ ꯆꯥ ꯑꯗꯨ ꯍꯩꯖꯤꯟꯈ꯭ꯔꯦ. ꯊꯣꯏꯅꯨ ꯄꯥꯈꯠꯅ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯇꯩꯊꯣꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯒ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯇꯩꯊꯣꯛꯀꯦ ꯍꯣꯠꯅꯔꯛꯏ. ꯁꯔꯠꯅ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯍꯟꯗꯨꯅ ꯇꯞꯅ, ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ, ꯁꯣꯏꯈꯤꯕꯕꯨ. ꯊꯣꯏꯅꯨ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ. ꯊꯣꯏꯅꯨ ꯑꯃꯨꯛꯀꯁꯨ, ꯑꯩ ꯇꯩꯊꯣꯛꯀꯦ. ꯌꯥꯔꯦ, ꯆꯠꯂꯣ, ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯁꯔꯠ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤ ꯇꯧꯅꯤ, ꯀꯔꯤ ꯎꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯏ. ꯊꯣꯏꯅꯨ ꯊꯨꯅ ꯊꯣꯛꯈꯤ. ꯁꯔꯠ ꯁꯥꯎꯅꯤꯡꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯛꯏ, ꯃꯈꯥ ꯆꯤꯛꯇꯨꯅ. ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏꯗꯧꯔꯦ, ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡ. ꯁꯔꯠ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯊꯣꯏꯅꯨꯕꯨ ꯎꯅꯤꯡꯗ꯭ꯔꯤꯕ, ꯁꯥꯎꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ. ꯐꯅ ꯊꯦꯡꯂꯦ. ꯁꯔꯠ ꯀꯥꯗ ꯁꯨꯡꯆꯪ ꯆꯪꯉꯛꯇꯦ, ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩ. ꯊꯣꯏꯅꯨ ꯁꯔꯠ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯌꯦꯡꯉꯤ. ꯊꯦꯡꯂꯕ ꯐꯥꯎꯕ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯁꯤꯐꯥꯎ ꯆꯪꯂꯛꯇ꯭ꯔꯤꯁꯤꯅ? ꯊꯣꯏꯅꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯁꯔꯠ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯣꯏꯅꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯎꯃꯩ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯔꯤ. ꯁꯔꯠ ꯊꯣꯏꯅꯨꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯃꯤꯠ ꯁꯤꯡꯂꯛꯏ. ꯊꯣꯏꯅꯨ ꯄꯥꯈꯠꯅ, ꯂꯥꯏꯔꯤꯛꯁꯤ ꯂꯧꯊꯣꯛꯀꯦ ꯇꯧꯕ. ꯁꯔꯠ ꯃꯁꯥꯒꯤ ꯃꯐꯤ ꯁꯦꯝꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯌꯦꯡꯈꯩꯗꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯥꯁꯤꯗ ꯆꯪꯉꯛꯀꯅꯨ.
ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯥꯎꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ. ꯑꯧ, ꯍꯣꯏ. ꯁꯔꯠ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ. ꯊꯣꯏꯅꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯉꯤ. ꯃꯁꯦ ꯇꯁꯦꯡꯅ ꯉꯥꯎꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯤ. ꯏꯆꯦ ꯑꯆꯧꯕꯤꯅ ꯃꯁꯤꯕꯨ ꯌꯥꯝ ꯐꯩ ꯀꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯅ ꯃꯀꯣꯛꯁꯦ ꯆꯥꯛꯄ ꯃꯥꯜꯂꯤ. ꯍꯌꯦꯡꯈꯩꯗꯤ ꯁꯨꯡꯆꯪ ꯆꯪꯉꯣ. ꯇꯨꯝꯕꯁꯨ ꯀꯔꯤꯃꯇ ꯍꯧꯗꯣꯛꯏ. ꯊꯣꯏꯅꯨ ꯁꯥꯎꯅ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯥꯁꯨ ꯇꯨꯝꯈꯤ. ꯑꯁꯨꯝꯅ ꯑꯅꯤꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯤ, ꯋꯥ ꯂꯥꯡꯁꯨ ꯏꯉꯥꯡ ꯉꯥꯡꯅꯗꯦ. ꯁꯔꯠ ꯃꯥꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯗꯨꯅ ꯂꯩ. ꯊꯣꯏꯅꯨ ꯀꯩꯁꯨ ꯍꯥꯏꯗꯦ. ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯍꯛꯁꯨ ꯇꯥꯜꯂꯛꯇ꯭ꯔꯤ. ꯋꯥꯅ ꯅꯪꯅ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯈꯥꯡ ꯀꯜꯂꯤ, ꯑꯅꯝ ꯀꯜꯂꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁꯔꯠ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯏꯕꯣꯇꯣꯝꯕꯤ ꯁꯔꯠ ꯎꯕꯗ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯔꯛꯏ. ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯅꯨꯃꯤꯠꯀꯥꯁꯤꯕꯨ ꯃꯅꯤꯡꯗꯒꯤ ꯊꯣꯛꯈꯤꯕ ꯖꯥꯠꯂꯣ? ꯁꯔꯠ ꯊꯋꯥ ꯁꯥꯗꯅ, ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯑꯁꯥꯐꯥꯎꯗ ꯊꯣꯛꯎꯁꯤ ꯂꯥꯛꯑꯣ. ꯌꯥꯏꯅꯦ, ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯛꯇꯦ ꯍꯥꯏꯅꯤ. ꯅꯨꯄꯤ ꯊꯤꯕ ꯇꯜꯂꯤ ꯍꯥꯏꯔꯝꯃꯒ ꯅꯁꯛ ꯅꯁꯥꯒ ꯎꯈꯤꯗꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜꯒꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯨꯔꯦ. ꯁꯔꯠ ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯆꯠꯂꯤ. ꯅꯠꯇꯦ, ꯑꯃꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯃꯔꯝ ꯃꯣꯛꯏ ꯆꯪꯈꯣꯜꯂꯤ ꯍꯥꯏꯅ ꯂꯩꯀꯥꯏꯁꯤꯡꯗꯤ ꯌꯥꯝ ꯍꯥꯏꯅꯕ ꯇꯥꯏ. ꯃꯁꯛꯀꯥꯗꯣ ꯌꯥꯝ ꯐꯖꯩꯌꯦꯅ. ꯁꯔꯠ ꯊꯋꯥ ꯁꯥꯗꯅ, ꯃꯁꯛꯄꯨ ꯐꯖꯕ꯭ꯔꯥ? ꯐꯖꯩ ꯀꯩꯅꯣ. ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯣꯏꯒ ꯌꯦꯡꯅꯔꯨꯔꯗꯤ ꯌꯥꯝ ꯍꯦꯜꯂꯤ ꯀꯩꯅꯣ. ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯇꯅꯅꯦ ꯌꯦꯡꯈꯤꯗꯕ ꯀꯨꯏꯔꯦ. ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ. ꯀꯩꯗꯧ ꯀꯤꯔꯤꯕ ꯅꯪꯗꯤ? ꯃꯄꯣꯛ ꯃꯇꯥꯡ ꯀꯥꯏꯕꯁꯨ ꯅꯠꯇꯦ, ꯆꯦꯠ ꯂꯥꯎꯏꯗꯨꯕꯨ. ꯈꯪꯗꯦ. ꯍꯦꯔꯥ, ꯅꯆꯤꯟ ꯊꯤꯅꯨꯗ. ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯉꯤꯃꯤ. ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯂꯥꯟꯈꯤꯗ꯭ꯔꯕ ꯅꯪꯅ. ꯁꯔꯠ ꯑꯁꯦꯡꯕꯃꯛꯁꯨ ꯂꯨꯍꯣꯡꯕꯗꯒꯤ ꯏꯀꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅꯗꯤ ꯂꯥꯟꯅ ꯎꯕꯤꯔꯤ. ꯁꯔꯠ ꯇꯞꯅ, ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏ ꯍꯥꯏꯅꯕ꯭ꯔꯥ? ꯍꯥꯏꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ. ꯏꯕꯣ, ꯃꯄꯥꯟꯗꯤ ꯈꯔ ꯊꯣꯛꯎꯍꯦ, ꯃꯤꯅ ꯅꯣꯛꯅꯅꯤ. ꯅꯣꯏ ꯈꯜꯂꯤꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯦ. ꯉꯁꯤ ꯐꯥꯎꯕ ꯃꯁꯛꯇꯨ ꯎꯗ꯭ꯔꯤ. ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯁꯨ ꯑꯩꯗꯤ ꯈꯪꯉꯣꯏ. ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯨꯄꯥ? ꯑꯁꯦꯡꯕ꯭ꯔꯣ ꯅꯪ ꯍꯥꯏꯁꯦ? ꯑꯩꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯑꯗꯨꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ? ꯃꯥꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ? ꯍꯥꯏꯗꯦ. ꯀꯩꯅꯣꯝꯅꯤꯅꯦ ꯃꯥꯁꯨ. ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯣ ꯍꯥꯏꯗꯦ. ꯑꯩꯒꯤ ꯏꯌꯣꯡꯁꯤꯗ ꯍꯩꯅꯔꯝꯃꯔꯣꯏ ꯃꯥꯁꯨ. ꯐꯠꯇꯦꯍꯦ ꯅꯪꯅ ꯇꯧꯔꯤꯗꯣ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯑꯩ ꯃꯥꯒꯤ ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ. ꯅꯣꯡꯃꯇ ꯌꯦꯡꯒꯦ ꯈꯟꯗꯦ. ꯏꯅꯥꯛꯇ ꯆꯪꯂꯛꯄꯗ ꯐꯥꯎꯕ ꯃꯔꯦꯡ ꯆꯠꯂꯤ. ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗꯦ. ꯃꯅꯥꯛꯇꯁꯨ ꯅꯛꯅꯤꯡꯗꯦ. ꯑꯩꯒꯤ ꯅꯨꯄꯤꯅꯤꯁꯨ ꯍꯥꯏꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯂꯩ. ꯃꯥ ꯆꯠꯈꯤꯅꯤ ꯍꯥꯏꯅ. ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯑꯁ, ꯅꯪꯒꯤꯁꯤꯗꯤ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯝꯃꯤꯅ. ꯏꯕꯣ, ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯊꯣꯏꯅꯨꯗꯣ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯅꯤ. ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕꯁꯤꯅꯤ. ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯊꯥ ꯐꯥꯒꯗꯕ ꯃꯥꯟꯗꯦꯍꯦ. ꯃꯥꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ, ꯅꯨꯡꯁꯤꯗ꯭ꯔꯣ? ꯅꯪꯁꯨ ꯈꯟꯗꯨꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ. ꯏꯃꯨꯡ ꯑꯗꯨꯒꯤ ꯕꯥꯔ ꯄꯨꯝꯕ ꯄꯨꯖꯔꯨꯔꯒꯦ ꯍꯥꯏꯅ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯕ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯁꯦ. ꯁꯔꯠ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯏꯕꯣꯇꯣꯝꯕꯤꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯝꯖꯩ. ꯏꯕꯣꯇꯣꯝꯕꯤ ꯁꯔꯠꯄꯨ ꯚꯥꯞ ꯇꯥꯅꯅꯕ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏ. ꯂꯧꯔꯤꯕ ꯂꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ. ꯃꯨꯈꯤ ꯃꯃꯧꯒ ꯅꯨꯃꯤꯗꯥꯡꯒꯤꯅꯤ ꯍꯥꯏꯅ ꯍꯪꯒꯥꯝ ꯃꯜꯂꯤ. ꯊꯣꯏꯅꯨ ꯉꯁꯤꯗꯤ ꯍꯪꯂꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ. ꯏꯃꯥ, ꯇꯥ ꯁꯔꯠꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯨꯈꯤ ꯅꯣꯛꯇꯨꯅ, ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯃꯈꯣꯡꯗꯇ ꯃꯥꯅ ꯂꯩꯔꯤꯕꯁꯤ. ꯅꯠꯇꯦ, ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ. ꯃꯁꯥꯒꯤꯅꯤ. ꯂꯥꯏꯔꯤꯛꯇꯗ ꯇꯧꯔꯒ ꯂꯩꯕꯅꯤ. ꯅꯨꯄꯤꯒꯁꯦ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ. ꯏꯕꯦꯝꯃ, ꯅꯣꯡꯉꯥꯟꯕꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ. ꯅꯨꯄꯤꯒꯗꯤ ꯑꯝꯇ ꯀꯣꯏꯔꯛꯇꯕ꯭ꯔꯣ ꯏꯃꯥ? ꯀꯗꯥꯏꯗꯒꯤꯅꯣꯗ. ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯐꯥꯎꯕꯗꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯔꯤꯕꯅꯤ. ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯁꯝꯃꯒ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯑꯁꯨꯝꯅꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯅꯠꯇꯦ. ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯃꯥꯡꯗ ꯀꯟꯒꯦ ꯍꯥꯏꯗꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯟꯒꯅꯤ ꯍꯥꯏꯕꯗꯨꯅꯤ. ꯇꯞꯅ ꯊꯦꯝꯗꯨꯅ ꯍꯥꯏꯅꯧ. ꯃꯨꯈꯤ ꯃꯥꯗꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯑꯣꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯑꯗꯨꯅ ꯋꯥꯈꯜꯅ ꯗꯣꯂꯥꯟ ꯁꯥꯒꯠꯂꯤ. ꯊꯣꯏꯅꯨ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ. ꯊꯣꯏꯅꯨ ꯁꯔꯠꯀꯤ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯁꯦꯝꯒꯦ ꯍꯥꯏꯅ ꯆꯪꯂꯛꯏ. ꯊꯣꯏꯅꯨ ꯇꯥꯔꯤꯕ ꯀꯥꯡꯈꯜ ꯑꯗꯨ ꯍꯨꯒꯠꯇꯨꯅ ꯁꯦꯝ ꯁꯥꯅꯅꯕ ꯂꯥꯛꯅꯩ. ꯁꯔꯠ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯊꯣꯏꯅꯨꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ. ꯁꯔꯠ ꯍꯩꯅꯗꯅ, ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯇꯥꯗ꯭ꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯋꯥꯁꯦ ꯆꯒꯠ ꯍꯥꯏꯅꯕ ꯌꯥꯝ ꯄꯥꯝꯗꯦ.
ꯍꯣꯏ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯍꯛ ꯑꯩꯅ ꯀꯔꯤꯃꯠꯇ ꯄꯤꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯄꯤꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯔꯠ ꯊꯨꯅ ꯊꯣꯛꯈꯤ ꯊꯣꯏꯅꯨ ꯉꯁꯤꯗꯤ ꯁꯔꯠꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏ ꯊꯣꯏꯅꯨ ꯃꯔꯥꯜ ꯂꯩꯇꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ ꯁꯔꯠ ꯊꯥꯕꯜꯅ ꯐꯤꯉꯧ ꯐꯧꯔꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯛꯏ ꯑꯩꯅ ꯉꯥꯡꯉꯝꯃꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯗꯨꯅ ꯑꯩꯅ ꯑꯗꯨꯛ ꯁꯥꯎꯅ ꯆꯩꯔꯝꯂꯤꯕ ꯑꯩꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯁꯔꯠ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯊꯨꯅ ꯆꯪꯂꯛꯏ ꯊꯣꯏꯅꯨ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯔꯠ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯊꯣꯏꯅꯨ ꯑꯃꯨꯕ ꯃꯁꯝ ꯑꯗꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯁꯝ ꯑꯗꯨ ꯍꯥꯏꯒꯠꯄꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ ꯊꯣꯏꯅꯨ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯋꯥꯍꯩ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯋꯥꯔꯧꯕ ꯊꯃꯣꯏ ꯑꯗꯨ ꯏꯪꯊꯔꯛꯏ ꯊꯣꯏꯅꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯁꯔꯠꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯄꯥꯛꯂꯕ ꯊꯕꯥꯛ ꯑꯗꯨꯗ ꯊꯃꯣꯏ ꯐꯥꯎꯅ ꯀꯞꯆꯔꯛꯏ ꯁꯔꯠ ꯊꯣꯏꯅꯨꯒꯤ ꯃꯁꯝ ꯑꯗꯨ ꯅꯥꯟꯊꯕꯤꯗꯨꯅ ꯀꯞꯀꯅꯨꯁꯦ ꯊꯣꯛꯎ ꯅꯪꯅ ꯀꯞꯂꯒ ꯀꯔꯝꯅ ꯑꯩꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯈ꯭ꯔꯦ ꯁꯔꯠ ꯑꯐꯤꯡ ꯑꯐꯥꯏꯅꯅ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯁꯥꯗꯨ ꯅꯥꯟꯊꯗꯨꯅ ꯍꯔꯦ ꯍꯔꯦ ꯑꯣꯟꯊꯣꯛꯄ ꯃꯪ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯕꯨ ꯁꯔꯠ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯊꯣꯏꯅꯨꯕꯨ ꯌꯦꯡꯂꯛꯏ ꯊꯣꯏꯅꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯁꯔꯠ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯪꯐꯥꯎꯅꯔꯕꯗꯤ ꯀꯝꯗꯧꯒꯅꯤ